ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯏꯁꯨꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯀꯣꯛ ꯉꯥꯡꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯁꯤ ꯑꯃꯨꯛꯇꯪ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯊꯪ ꯅꯥꯏꯅ ꯁꯦꯇꯔꯗꯦꯒꯤ ꯑꯌꯨꯛꯇ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯖꯔꯒ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯂꯩꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯏꯟꯇ꯭ꯔꯗꯛꯁꯟ ꯄꯤꯕꯤꯔꯀꯥꯟꯗ ꯄꯥꯕꯤꯕ ꯑꯗꯨꯒꯤ ꯊꯧꯔꯝꯅꯤ ꯑꯗꯣ ꯑꯩꯅꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯅ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯝꯕꯤꯌꯨ ꯑꯩꯍꯥꯛ ꯑꯗꯨꯝ ꯂꯩꯖꯔꯤ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯄꯥꯒꯗꯕ ꯊꯧꯔꯝ ꯃꯌꯥꯝꯁꯤ ꯀꯔꯝꯕꯅ ꯃꯃꯥꯡ ꯊꯥꯕ ꯀꯔꯝꯕꯅ ꯃꯌꯥꯏꯗ ꯊꯝꯕꯅꯆꯤꯡꯕ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯔꯒ ꯃꯔꯛ ꯃꯔꯛꯇꯁꯨ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒ ꯃꯔꯤ ꯃꯇꯥꯒꯤ ꯊꯧ ꯆꯠꯄ ꯑꯗꯨ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯄꯣꯊꯥꯕ ꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯈꯜꯂꯝꯕ ꯋꯥꯈꯜꯁꯤ ꯈꯨꯗꯛꯇ ꯑꯃꯨꯛ ꯍꯣꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯍꯥꯟꯕꯗ ꯄꯤꯁꯨꯝꯂꯩ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯏꯕꯨꯡꯉꯣ ꯇꯣꯝꯕꯤꯅ ꯏꯕꯤꯔꯝꯕꯁꯤ ꯌꯥꯝꯅ ꯉꯥꯎꯖꯗꯅ ꯃꯁꯤ ꯂꯣꯏꯅꯃꯛ ꯑꯩꯁꯦ ꯄꯥꯖꯔꯨꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯄꯦꯟꯇꯤꯡꯁꯦ ꯑꯃꯨꯛ ꯄꯥꯔꯨꯕ ꯃꯇꯝꯗ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯌꯥꯎꯔꯝꯃꯤꯕ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯄꯥꯈꯤꯕꯁꯤꯡꯁꯤꯒ ꯈꯤꯇꯪ ꯃꯥꯟꯅꯗꯕ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯔꯤꯌꯦꯂꯤꯇꯤꯗ ꯃꯌꯥꯝꯗꯣ ꯔꯤꯌꯦꯂꯤꯇꯤ ꯅꯠꯇꯦ ꯍꯥꯏꯖꯕ ꯅꯠꯇꯦ ꯍꯦꯛꯇ ꯑꯁꯦꯡ ꯑꯁꯦꯡꯕ ꯊꯣꯛꯄ ꯃꯇꯝꯗꯨꯒꯤ ꯀꯩꯅꯣ ꯉꯜꯂꯤꯉꯩ ꯃꯇꯝꯗꯨꯒꯤ ꯁꯃꯥꯖꯀꯤ ꯆꯠꯅꯔꯣꯜ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯗꯨꯒ ꯁꯥꯕꯇ꯭ꯌ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯏꯔꯣꯏꯅꯔꯒ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯃꯊꯪꯗ ꯁ꯭ꯇꯗꯤ ꯇꯧꯖꯩ ꯃꯁꯤꯗ ꯑꯩ ꯉꯁꯤꯁꯤ ꯑꯣꯟꯊꯣꯛꯅꯔꯀꯥꯟꯗ ꯄꯤꯁꯨꯝꯂꯩꯁꯤ ꯍꯧꯖꯔꯒꯦꯅ ꯇꯧꯕꯅꯤ ꯄꯤꯁꯨꯝꯂꯩꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯔꯨꯔꯤꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯁꯦ ꯃꯅꯨꯡꯁꯤꯗ ꯂꯣꯏꯅ ꯃꯊꯪ ꯁꯥꯍꯤꯇ꯭ꯌ ꯅꯣꯕꯦꯜꯗꯤ ꯑꯣꯏꯔꯒ ꯌꯥꯎꯔꯝꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯟꯊꯣꯛꯆꯒꯦ ꯈꯟꯕꯅꯤ ꯑꯗꯨ ꯑꯩ ꯋꯥꯈꯜ ꯍꯣꯡꯉꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯄꯦꯟꯇꯤꯡ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯔꯤ ꯃꯆꯥ 5 ꯑꯩꯍꯥꯛꯅ ꯈꯟꯒꯠꯆꯩ ꯑꯗꯨꯕꯨ ꯉꯁꯤꯃꯛꯇꯤ 5ꯃꯛꯇꯤ ꯂꯥꯟꯊꯣꯛꯄꯗꯤ ꯉꯝꯖꯔꯔꯣꯏꯗꯧꯔꯤ ꯄꯨꯡ ꯑꯃ ꯄꯥꯔꯛꯄꯗ ꯑꯩꯁꯦ ꯈꯔ ꯈꯤꯇꯪ ꯆꯣꯛꯊꯔꯛꯄ ꯍꯥꯟꯅꯗꯤ ꯄꯨꯡ 2ꯒꯁꯦ ꯑꯗꯨꯝ ꯉꯝꯃꯝꯕꯅꯤ ꯑꯗꯣ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯈꯔ ꯁꯣꯔ ꯃꯅꯤꯡ ꯃꯃꯥꯡꯒ ꯍꯣꯜꯂꯛꯄꯗꯣ ꯑꯩ ꯋꯥꯕꯁꯤ ꯐꯠꯇ꯭ꯔꯦꯅ ꯄꯨꯡ ꯑꯃꯗꯤ ꯑꯩ ꯐꯖꯅ ꯄꯥꯖꯩ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ ꯈꯔ ꯑꯃꯐꯥꯎ ꯃꯗꯨꯗ ꯅꯪꯕ ꯋꯥꯔꯤ ꯃꯆꯥ ꯈꯔ ꯑꯩꯅ ꯉꯁꯤ ꯂꯥꯟꯊꯣꯛꯆꯒꯦ ꯄꯨꯝꯅꯃꯛꯄꯨꯁꯨ ꯈꯣꯏꯔꯝꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯃꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯈꯣꯡꯖꯝ ꯇꯣꯝꯕꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅꯁꯨ ꯃꯥꯒꯤ ꯑꯦꯛꯇꯤꯡꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯣꯂꯦꯖꯀꯤ ꯂꯦꯛꯆꯔꯔ ꯑꯣꯏꯕ ꯄꯨꯝꯅꯃꯛꯇ ꯈꯨꯠ ꯊꯥꯕꯤꯔꯝꯕ ꯖꯒꯣꯏ ꯏꯁꯩ ꯀꯂꯥ ꯁꯤꯅꯆꯤꯡꯕꯁꯤꯗ ꯃꯥꯒꯤ ꯊꯋꯥꯏꯁꯤ ꯂꯩꯖꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃ ꯑꯣꯏꯅꯁꯨ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯥꯏꯕꯨꯡꯉꯣꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯑꯩꯍꯥꯛꯅ ꯏꯇꯤꯛ ꯑꯣꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯊꯝꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕꯗꯒꯤ ꯑꯩꯍꯥꯛꯅ ꯊꯧꯒꯜꯁꯦ ꯄꯨꯝꯅꯃꯛ ꯔꯥꯏꯇꯔ ꯄꯨꯝꯅꯃꯛꯇꯤ ꯉꯝꯗ꯭ꯔꯒꯁꯨ ꯃꯔꯛꯀꯤ ꯑꯣꯏꯅ ꯈꯟꯒꯠꯂꯒ ꯑꯁꯨꯃꯥꯏꯅ ꯄꯥꯖꯕꯅꯤ ꯊꯧꯒꯜ ꯇꯧꯖꯕꯅꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯏꯃꯥ ꯄꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯂꯥꯏꯔꯤꯛꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯝꯇꯪ ꯎꯠꯄꯤꯌꯨ
ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯁꯤꯅꯤ ꯑꯩꯅ ꯄꯥꯒꯗꯕꯁꯤꯡꯁꯤ ꯊꯦꯠꯇꯅ ꯊꯝꯖꯔꯕꯅꯤ ꯌꯥꯅꯤ ꯏꯃꯥ ꯍꯧꯕꯤ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯃꯆꯥ ꯑꯩꯅ ꯍꯧꯒꯦꯅ ꯈꯟꯖꯗꯅ ꯂꯩꯕꯗ ꯂꯥꯁ ꯑꯩꯅ ꯗꯤꯁꯤꯖꯟꯁꯦ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯛꯑꯦ ꯀꯔꯝꯍꯥꯏꯅ ꯆꯦꯟꯖ ꯇꯧꯒꯦꯕꯨ ꯂꯥꯏꯔꯤꯛꯃꯛꯀꯤ ꯃꯤꯡꯊꯣꯟ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯄꯦꯟꯇꯤꯡꯁꯦ ꯃꯁꯤ ꯍꯥꯟꯅ ꯊꯧꯒꯜ ꯍꯧꯖꯔꯒꯦ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯌꯨꯝ ꯇꯔꯨ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯍꯥꯟꯅ ꯁꯥꯗꯕ ꯅꯧꯅ ꯁꯥꯕ ꯂꯥꯏ ꯐꯖꯕ ꯒꯨꯟ ꯂꯩꯕ ꯈꯔ ꯊꯦꯠꯅꯤꯡꯉꯤ ꯑꯐꯥꯎꯕ ꯄꯦꯟꯇꯤꯡ ꯈꯔ ꯑꯐꯥꯎꯕ ꯈꯔꯒꯤ ꯐꯣꯇꯣ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏ ꯈꯔ ꯃꯔꯨ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯕ ꯅꯥꯏꯕꯤ ꯈꯔꯒꯤ ꯐꯣꯇꯣꯈꯔ ꯁꯣꯏꯗꯅ ꯌꯨꯝꯗ ꯊꯦꯠꯆꯅꯤꯡꯉꯤ ꯃꯥꯒ ꯇꯥꯟꯅꯕ ꯌꯥꯕ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯌꯥꯝꯅ ꯂꯩꯇꯦ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯁꯦ RKꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯝꯖꯤꯜꯂꯛꯏꯁꯦ ꯅꯤꯡꯊꯦꯝꯆꯥ ꯍꯥꯏꯕꯅꯤ ꯅꯤꯡꯊꯦꯝꯃꯆꯥ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯂꯥꯏꯔꯤꯛ ꯍꯩ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯤꯆꯔꯅꯤ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯒꯗꯧꯕ ꯈꯔ ꯋꯥꯠꯂꯤ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯆꯧꯕ ꯂꯩꯃꯅꯤ ꯑꯆꯧꯕ ꯂꯩꯃꯁꯦ ꯑꯩ ꯈꯤꯇꯪ ꯃꯌꯥꯝꯗ ꯈꯟꯖꯒꯦ ꯁꯅꯥꯅ ꯄꯣꯛꯄꯁꯦ ꯂꯩꯃ ꯑꯗꯨꯒ ꯃꯩꯇꯩ ꯑꯔꯥꯝꯕꯁꯤꯅ ꯁꯅꯥꯗ ꯑꯣꯡꯉꯒꯅ ꯁꯤꯖ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧꯁꯦ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯄꯥꯟꯗ꯭ꯔꯒꯁꯨ ꯃꯁꯤꯒꯤ ꯃꯤꯡꯒꯧꯁꯦ ꯍꯧꯖꯤꯛꯃꯛ ꯑꯗꯨꯃꯛ ꯃꯥꯡꯗꯅ ꯂꯩꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯒꯗꯧꯕ ꯈꯔ ꯋꯥꯠꯂꯤ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯆꯧꯕ ꯂꯩꯃꯅꯤ ꯍꯥꯏꯕꯗꯤ ꯑꯆꯧꯕ ꯂꯩꯃ ꯍꯥꯏꯁꯤ ꯀꯩꯅꯣꯕꯨ ꯃꯁꯥꯁꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯖꯥꯠꯇꯣ ꯈꯔ ꯅꯤꯡꯊꯧꯃꯛꯀꯤ ꯙꯥꯔ ꯑꯣꯏꯕ ꯅꯔꯁꯤꯡꯍꯅ ꯄꯥꯜꯂꯒꯅ ꯅꯔꯁꯤꯡꯍ ꯀꯔꯇꯥꯅ ꯄꯥꯜꯂꯒꯅ ꯀꯔꯇꯥ ꯀꯥꯏꯅ ꯃꯇꯝꯗꯨꯗ ꯌꯥꯝ ꯈꯥꯏꯗꯣꯛꯑꯝꯃꯤ ꯐꯝꯐꯝ ꯐꯥꯎꯕꯗ ꯇꯤꯟꯅꯕ ꯌꯥꯗꯦ ꯃꯥꯒꯤ ꯐꯝꯐꯝꯁꯦ ꯇꯣꯉꯥꯟꯅ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯇꯥꯏꯇꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯁꯟꯗ ꯀꯔꯤꯗ ꯑꯩꯈꯣꯏ ꯐꯤꯗꯥ ꯊꯥꯕꯁꯦ ꯆꯠꯅꯔꯝꯃꯤ ꯑꯗꯨꯅ ꯃꯥꯕꯨ ꯄꯣꯛꯄꯤ ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯀꯔꯇꯥ ꯁꯅꯥꯒꯤ ꯆꯧꯖꯦꯠ ꯃꯍꯥꯔꯥꯖꯒꯤ ꯃꯁꯨ ꯁꯨꯊꯥꯡꯅꯤ ꯃꯅꯤꯄꯨꯔꯗ ꯄꯥꯟꯕ ꯆꯧꯖꯦꯠ ꯃꯍꯥꯔꯥꯖꯒꯤ ꯀꯔꯇꯥꯅꯤ ꯀꯔꯇꯥ ꯍꯥꯏꯕ ꯑꯃ ꯅꯔꯁꯤꯡꯍ ꯍꯥꯏꯕ ꯑꯃ ꯌꯥꯝꯅ ꯈꯥꯏꯗꯣꯛꯏ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧꯗꯨꯒꯤ ꯃꯃꯤꯡ ꯂꯧꯔꯒꯅꯤ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯕꯨ ꯄꯣꯛꯄ ꯅꯤꯇ꯭ꯌꯥꯏ ꯀꯥꯅꯪꯒꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯀꯥꯅꯪꯒꯨ ꯍꯥꯏꯗꯤ ꯂꯧꯔꯨꯡꯁꯪꯒꯤ ꯁꯦꯇꯜꯃꯦꯟ ꯑꯣꯐꯤꯁꯇ ꯇꯧꯕꯅꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄ ꯏꯙꯧꯗꯨꯁꯨ ꯀꯥꯅꯪꯒꯨ ꯑꯣꯏ ꯍꯥꯏ ꯑꯩꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯩꯇꯩꯒꯤ ꯄꯔꯝꯄꯔꯥ ꯃꯇꯝꯒꯤ ꯁꯤꯛꯈꯥ ꯑꯃꯗꯤ ꯁꯤꯛꯈꯥ ꯍꯥꯏꯗꯤ ꯃꯍꯩ ꯃꯁꯤꯡ ꯂꯩꯕꯥꯛꯀꯤ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯕꯒꯤ ꯃꯉꯥꯜ ꯇꯥꯔꯕ ꯏꯃꯨꯡꯅꯤ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯏꯃꯨꯡ ꯃꯥꯏ ꯏꯃꯨꯡꯁꯤ ꯃꯁꯛ ꯇꯥꯛꯂꯛꯏꯅꯤ ꯃꯍꯥꯛ ꯈꯛꯇ ꯑꯍꯥꯟꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯛꯇꯛꯇꯒꯤ ꯂꯥꯏ ꯒꯨꯔꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯉꯥꯜ ꯐꯪꯕ ꯏꯃꯨꯡꯅꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯑꯍꯦꯟꯕ ꯂꯩꯕꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯃꯔꯝꯗ ꯑꯀꯥꯈꯨꯝ ꯈꯔꯗꯤ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯒ ꯃꯇꯦꯛ ꯈꯔ ꯋꯥꯕ ꯀꯩꯗꯧꯕꯗꯨꯒꯤ ꯋꯥꯔꯤꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯤꯇ꯭ꯌꯥꯏ ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯪꯅ ꯍꯧꯔꯛꯏ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯌꯥꯝꯅ ꯅꯪꯕ ꯍꯥꯏꯗꯤꯅꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯩꯇꯕ ꯂꯥꯏꯔꯕ ꯃꯁꯥ ꯂꯩꯔꯤꯉꯩꯗ ꯆꯠꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯦ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯁꯥ ꯂꯩꯈꯤꯗꯕꯗꯒꯤ ꯏꯃꯨꯡ ꯑꯁꯦ ꯃꯇꯝ ꯈꯔ ꯅꯪꯂꯨꯔꯦ ꯅꯪꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅ ꯈꯪꯉꯣꯏꯅ ꯑꯩ ꯈꯔ ꯁꯨꯝ ꯍꯪꯒꯠꯆꯕꯅꯤ ꯃꯌꯥꯝ ꯈꯪꯗꯦꯅ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯣꯟꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯌꯥꯝꯅ ꯈꯪꯕ ꯋꯥꯕꯗꯣ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯃꯁꯥ ꯂꯩꯔꯤꯉꯩꯗ ꯆꯠꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯦ ꯑꯗꯒꯤꯗꯤ ꯃꯍꯥꯛꯁꯦ ꯈꯔ ꯅꯪꯉꯨꯔꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯄꯠꯇꯨꯅ ꯇꯥꯕꯗꯤ ꯅꯠꯈꯤꯗꯦ ꯄꯠꯇꯠꯄ ꯍꯥꯏꯁꯦ ꯄꯠꯇꯠꯅ ꯅꯪꯕ ꯍꯥꯏꯗꯤ ꯆꯥꯅꯕ ꯐꯥꯎ ꯍꯦꯛ ꯂꯩꯇꯕ ꯊꯣꯡꯅꯕ ꯐꯥꯎ ꯍꯦꯛ ꯂꯩꯇꯕꯅ
ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯅ ꯄꯠꯇꯠꯄ ꯀꯧꯏ ꯃꯃꯥ ꯂꯩꯃꯅ ꯍꯩꯁꯤꯡꯅ ꯁꯤꯟꯗꯨꯅ ꯒꯨꯅꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯍꯟꯗꯨꯅ ꯊꯥꯛ ꯑꯁꯤ ꯌꯧꯅ ꯄꯨꯈꯠꯂꯛꯄꯅꯤ ꯃꯃꯥꯒꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯁꯦ ꯄꯔꯦꯡꯁꯤꯗ ꯌꯥꯎꯏ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯔꯨꯔꯕ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯏꯃꯨꯡ ꯑꯁꯦ ꯀꯜꯆꯔꯒꯤ ꯃꯤꯠꯌꯦꯡ ꯃꯥꯡꯗ꯭ꯔꯤ ꯀꯜꯆꯔꯒꯤ ꯃꯤꯠꯌꯦꯡꯗꯤ ꯃꯥꯡꯗ꯭ꯔꯤ ꯀꯜꯆꯔꯕꯨ ꯌꯥꯝꯅ ꯄꯥꯝꯕ ꯀꯜꯆꯔꯕꯨ ꯌꯥꯝꯅ ꯊꯥꯒꯣꯟꯅꯅ ꯊꯝꯖꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯂꯣꯟꯆꯠ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯄꯔꯝꯄꯔꯥ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯅ ꯁꯦꯝꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯑꯍꯜ ꯂꯃꯟꯒꯤ ꯀꯩꯔꯥꯛꯇ ꯈꯨꯗꯨꯡ ꯏꯟꯖꯕꯇꯅꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯅ ꯊꯅꯝꯕ ꯂꯝꯆꯠ ꯕꯦꯕꯥꯔꯗꯨ ꯃꯥꯅ ꯊꯝꯖꯕꯇꯅꯤ ꯃꯥꯅ ꯍꯧꯗꯣꯛꯄ ꯅꯠꯇꯦ ꯁꯤꯅꯤ ꯑꯆꯧꯕ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯅꯠꯇꯦ ꯀꯥ ꯑꯁꯤꯒꯤ ꯊꯦꯠꯅꯕ ꯂꯥꯏ ꯃꯁꯤꯡ ꯌꯥꯝꯂꯣꯏ ꯑꯈꯟꯅꯅ ꯊꯦꯠꯀꯗꯕꯅꯤ ꯑꯃ ꯑꯅꯤꯗꯪ ꯊꯦꯠꯂꯤ ꯍꯥꯏꯕꯗ ꯑꯣꯛꯄ ꯑꯥꯔꯊ ꯂꯩꯕ ꯑꯌꯦꯡꯕ ꯃꯤꯗ ꯋꯥꯈꯜ ꯊꯧꯅꯥ ꯂꯧꯁꯤꯡ ꯊꯕꯛ ꯇꯧꯅꯤꯡꯕ ihul ꯄꯣꯛꯍꯟꯕ ꯂꯥꯏ ꯈꯟꯒꯗꯕꯅꯤ ꯑꯁꯤ ꯌꯥꯝ ꯑꯥꯔꯊ ꯂꯩꯕ ꯄꯣꯠꯅꯤ ꯄꯛꯊꯦꯠꯇ ꯊꯦꯠꯆꯟꯕ ꯑꯗꯒꯤ ꯑꯉꯥꯡ ꯑꯍꯟ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯌꯥꯗꯕ ꯂꯥꯏꯒ ꯌꯥꯝ ꯊꯦꯠꯂꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯃꯨꯡꯗꯗꯤ ꯑꯗ ꯃꯥꯟꯗꯣꯞ ꯈꯔꯗ ꯀ꯭ꯔꯤꯁꯅꯒꯤ ꯂꯤꯂꯥ ꯄꯣꯛꯄꯗꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯂꯥꯜ ꯐꯥꯎꯕꯒꯤ ꯐꯖꯕ ꯂꯥꯏ ꯌꯦꯛꯇꯨꯅ ꯊꯦꯠꯅꯔꯤ ꯃꯥꯟꯗꯣꯞ ꯈꯔꯗ ꯊꯦꯠꯂꯤꯁꯦ ꯃꯍꯥꯚꯥꯔꯠꯀꯤ ꯔꯥꯃꯥꯌꯟ ꯋꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯄ ꯑꯥꯔꯊ ꯂꯩꯕ ꯐꯤꯗꯝ ꯂꯧꯕ ꯂꯥꯏ ꯌꯦꯛꯂꯒ ꯃꯥꯟꯗꯣꯞꯇ ꯅꯠꯇꯅ ꯃꯃꯥꯡ ꯁꯪꯒꯣꯏ ꯐꯖꯕ ꯅꯠꯇ꯭ꯔ ꯃꯥꯡꯒꯣꯟꯗ ꯐꯥꯎꯕ ꯊꯦꯠꯅꯔꯤ ꯂꯥꯏ ꯊꯦꯠꯄꯁꯦ ꯑꯁꯨꯝ ꯇꯧꯅ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯐꯖꯔꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯄ ꯂꯥꯏ ꯌꯦꯛꯍꯟꯗꯨꯅ ꯔꯊ ꯖꯥꯇ꯭ꯔꯥ ꯄꯨꯟꯅ ꯖꯥꯇ꯭ꯔꯥ ꯂꯝꯕꯤꯗ ꯖꯒꯟꯅꯥꯊ ꯂꯦꯡꯊꯣꯛꯇꯨꯅ ꯆꯤꯡꯕ ꯀꯥꯡ ꯀꯌꯥꯗ ꯊꯦꯠꯂꯤ ꯌꯥꯝꯅ ꯌꯦꯡꯅꯩ ꯍꯥꯏꯗꯤ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯃꯇꯝꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯀꯥꯡ ꯆꯤꯡꯕ ꯔꯊ ꯖꯥꯇ꯭ꯔꯥ ꯄꯨꯟꯅ ꯖꯥꯇ꯭ꯔꯥ ꯍꯥꯏꯁꯤ ꯀꯥꯡꯂꯦꯟ ꯍꯥꯏ ꯑꯃꯅ ꯀꯥꯡ ꯍꯥꯏ ꯔꯊ ꯖꯥꯇ꯭ꯔꯥ ꯑꯁꯤꯅ ꯀꯥꯡ ꯑꯍꯥꯟꯕ ꯃꯁꯤ ꯀꯩꯃꯧ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤꯒꯤꯁꯨ ꯑꯩꯅ ꯈꯪꯖꯕꯗ ꯈꯤꯇꯪ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯖꯒꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯦ ꯑꯅꯤ ꯊꯣꯛꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯟꯗꯤꯔꯁꯦ ꯑꯃꯈꯛꯇꯅꯤꯅ ꯀꯥꯡꯁꯦ ꯍꯩꯔꯨꯛ ꯑꯣꯛꯇꯅ ꯃꯥꯒꯤ ꯂꯝꯗꯨꯗ ꯀꯣꯟꯊꯣꯡ ꯈꯨꯗꯤꯡꯗ ꯏꯕꯨꯡꯉꯣ ꯑꯁꯤ आरती कत्तना हायरगा अखोइगी मफमदुदा अदुम हंजल्ली अदुबु हंदक आई कुइदिंगै मतमदा जगन्नाथ क्षेत्रदा आई इचानुपीना पुदना आई दर्शन चसरुई अदुगा हानसु मागी वारी से आइना खंजै हाइबदी आइना तंबिरकपा आंगांग तंबिरकपा तापिरकपदा यावबदगी खंजबनी अदुना मागी जगन्नाथ सिना कमाइन तौगेबु मागी गुनिचा आइजी माई महारानी नेबा गुनिचा की मंदिर सिगा मागी मंदिर सिगा खरा लापने किलोमीटर अमा मखाई मु ओइनी हाय अदुमाइना लापनबा सिदा माना रथ जात्रा सिदा इबुंगो जगबोंदु से गुनिचा मंदिर द लेंगागा नुमित हप्ता अमा लैरकांदा हलकपने अदुदा अमना कांगलेन हैना कौबा अमना कांग चिंबा रथ जात्रा हैना कौरे करिगी मरमगी दमकता अखोइना मसी कैनो तो सिंगी नोइना हाइबदा गुनिचा से महारानी सिना ईश्वर से अखोइगी समना हाइरबदा खतंग फिगर मयामगा मानदबा लाइगी मयामगा मीगी मयामगा मानदबा फिगर अमा ओइरी से इबुंगो सिना मागी साबा मतम सिदा नुमित चामगा निफु मरीरा ए अदु चपटा निंखंबा ngamdre मसी कनामता संहलगनु कोइना हाइरकांदा विश्वकर्मासी ना मी ओइना ओइहलकांदा साबसिदा मागी मंदिर सिगी मनुंग सिदा नुमित चामगा हेना लैरपसिदा नुपी सिंगी याम पाखचनबनिना अखोइ इंद्रदुम्न थौना पालिङै मतमदनी अदु इंद्रदुम्नना मागी मपुरेबा सिदा गुनिचा सिना नंगो अंतदि हांगोसिने मीदु लैरमरोइने नुमित हुंफुनी सुरबावदा करी चारमदोइनो अखोइना पीबदु लोइरमनीना तमंदना अखोइगी लाइगी थोंसे हांदोउबने लाइ साबा कासिगी अदु हांदोउबा मतमसिदा इबुंगोसे साबा लोइदना लैरमगा साबा मीदु सु अदुमक लैरमद्रबा अदुदगी इबुंगोगी मूर्तिसे हुजिक ओइरिबा फिबमसे सुमाइना ओइबनी अइना खंजबदगी सुमा खतंग आई थेचनजगे प्रोफेसर गुनोगी लाइ खरदंग खनबसी लाइदे मरमदी मांडोब संगोई रजात्रा कांगी नाकंदा येगलिबा लाइ सिंग अदु नतबा अनौबा अतांबा
खरा थीखिबा तारी अयेक्पसिंगी मयुंदा फजा फजाबा लाइ येक्तुना थमी हैकोल लैकोल फजना कोइदुना युम इंकोल सिंगी सुमतनाबा फजाबा इसिंग जागी उन्ना कुप्पा सिंजोन फोटो दगी सिंजोकपा लाइ येक्पा कल्पनागी मिचमना येंबा हैतबा मॉडर्न आर्ट कोबा लाइ मये वातना फन लाइ यामना आर्ट से पामनारक्पा मतुंग इना खंबा थोइबिगी वारीदगी खंगतपा फजरबा येंबगी पेनबा लैत्रबा लाइ हौजिक अहैबा फावबा कलाकारसिंगना येक्तुना कैथेनदसु लैबा फंगले प्रोफेसर गुनोना वारीबदी लाइ अयेक्पा फंगदबा नते अफंगबसिंग अदुगी मनुंगदा खनबदा लुबा अमदी मीना थेनद्रिबा लाइ खरा येगहलगा थेके खनबा असिना वाबनी मान वाजरीसे माकी करिगुंबा आर्ट गैलरी अमा लैजबा थोकलबदी मदुदा माना थंगदबा लाइगी मखल मसिंग अमसुंग येकदबा मो माना खंजबा लै माइ पुनिंगदा खंजबदो हौजिंगमक इदी आर्ट गैलरी की वालापना थंगीसी ड्राइंग मचा असिगी फगलांग मसी खरा खरा मिहुथोंग खाइदोखरगा फंजबा असिगी मतिक चाबा थोरांग तौजखीगनी प्रोफेसर गुनो इतिहास की छात्रनी महागना भारत की बिलास की अमदी चौरांगना पृथ्वी पुनमकी इतिहास पारे मरैबाग हाइबसे मरैबाग हाइबदी नाकुगेनी मसागी प्रदेश मणिपुर की इतिहास पाबा फंजद्री खंजरी निंथौ कियाबगी ममांगदा वारी यामना खंगनिंगी पाखंबगी मतंगी राशि भगचंद्रगी मतम फावदा सेंगलगदबा फिजेट सेलंगदबा फिजेट सिजिनरंगदबा खुजु खुलाइ नुसा मसा लाक्सा साना थंगनबा चिंजाक थोंग थाकपदा सिजिनगदबा कोली चफु उयान खरुंगना चिंबगी मओंग हिमनरंबा फमुंग फमनरंबा फाल फिदा फक मखल मखल लौसिंग उबदा सिजिनरंगदबा खुजु खुलाइ मियोइबना केबदा चंगबा पोचंग sak sangkak lakak miyoibagi masada ningthau angam athau misam nupi angang punamakna kemobada laiteng tawbada sijennaramgadaba posak mong asina singbagi wasu khangningi ayekpa laida haibasing ase puthokpa ngamlabadi mahapopagi mahayale khanjagani adi mahangna yamna nungsijaba laipapu nungsijaba amasu maruoina yauriba laipaksida ka chatnaramba kaidoba pije chakchade ma pambado kari upai lei layekpa haiba khara kalpana da tangjaraga adi man bahapna sabadu ni kalpana haise mahakna haribasing ase sagatpadi pamde mahaki silhau thibasu angakpani silhau thibaidi hekta mi amana pibada pamdaba mi amana thongbada hautaba mana chaningbadu adu khanba adu silhau haise khamba thoibigi ayekpa lai phajaba leige chali afawba kalakara mana yekpa lai phajaba leige chali afawba kalakara mana yekpa mi khwaina lamba leitre haina dana mamalyamna pidana lainaraba laido mana thanade माकी मोता थोबीदु मसक फजना दी ये अदु लेसाबी फजबी ओइना येकते मुन्ना येंगलुरबदी मौमचा अनि अहुम सुरबी फजबदी मांगद्रबसु मसागी मौसागी लेसारिंगेगी फजब फिबम सिंगदो मांगसिंग लगलबी माले अदि थोबीगी फोटोदो खंबदुना पाखंग मसा फगलगलिबा मीना सुलाइना सुकलकपा हाइबा सफम मागी सफमदो ताहनबे मियाई चलबा सकु फजरबा नुपा माले असिना सिंबा भीम येकपा लायेंग लुई भीमगी मखुबोमदो अंगांग मसा पोकपा कुइद्रिबा फिबम ताद्रिबा अमगी माली सेलिबा पोसाकसिंगदु थाइना सेलमगदबा मानदे असिगुंबा चक्री याम तवी हारिबा कन गुनोस थोदो हेंडोंना महांगना पुथोकदौरिबा अनौबा फगलांगदा थेननबा लाइ मणिपुरगी इतिहास की युमिरेंसिंगी वहेंगनी निंथौ लामी कलाकार साहित्यकार सिथा हलोय फोटोमक लेहौद्रबसु मखोयगी ममाय छौंग सदा फिजेट पुनमक मरम चाना तुंगी मिरोंगी दमता लौसिल हौबा याबा मांग तुंगेंग युना लेपनबा ओइगदबनी आइदी माना पामी बलाइसे
น้องจุกี้พักล่างไฮบดีน้องโปกวนบะมาเตกอามาดันมากีมารีเลยนะบะลายเทเลน้องจุกี้พักล่างไฮบดีน้องชุกลงทางบดะมามังน้องโปกวนด้วยนี่ลายตุนะ Profesor Gunogi imay be mana hai ba yare khawang nong po phaglang mai ke ohum kenai nong po hai ba di mamai nong chup olaga phaglang asi hek thok pada han ba u ba duni akoi na u ba do mapan dagi changchilak pasing na ikon ko na u ba da bani khawang ani di amhani thoklak padasu changlak padasu ahan ba u ba da ba laite thawai na mit paina changlakpagi wa tongan bani nongpok thangba phaglang da thet ba lai sing adu imung dagi yumbu na ihan hana ubada ba lai ni na mokhoi bu ubada mangol oiba wakhal chawkhat pa pungning ingba mit nungai ba oiga da bani khawang ani gi phaglang da wakhal chang ba lai ya holage khale itihas amasung aphau ba singi photo na kal ani da laigani hagi haibadi awang khagi haibadi khagi nate khagi haibadi awang oliba phalang da itihas ki akal athau prithvi ki bharat ki manipur ki thet kani awang ki phalang da na khau aphau ba kalakar singi masterpiece khara thet kani phajaba phanglabadi khambatu bi wari da gi loba yai lai chu yawan kani lai khara thet pa hore dharma gi lai ni numi khudingi dup thapam nong chup thang ba phaglang gi thong phopam Sri Lakshmi Chapanam balai frame phajana challaga theli imai be magi apamban magi mamagi manakta Gopal de mana ladu logduna sabagi sabagi tasabit theli hakungi Ketlok tagi lokto hoba Mahabharata Gita gi Vishwaruk darshan hogalakpagi Arjun na khulai thaba Krishna na gita takpa horak palai ni ani kaktuna frame chankhre ani makhetra basu amadi soidre Radha Govinda gi yugol rup e palai theta baya de imai be magi apambani imai be magi di kata gi leima oirubagi thoyog hendokpa artha su lei pung khudingi Raseshwari palai yauba da nungaijari thawoina Raseshwari palagini haina aiga bongna thambiramba yangtak toba katal latuna thamlibani atai ahenbadi nakoina thopa tawjaro haidana masa mamo da sinare asumai tawdana Raseshwari palaka haibase leima sijana khaktana tingkhatpa makoina yauba yaba misamna yauba yadaba aduma makhalgi palan Mamau Rajkumari Sanatombi mapabung ase karamba saidagi lakpano khangde haidana manem ibe mana thigatli matamduda sagai jase yam thigakhre matamdugi juk amada sana oirabasu mari makhong sengdrabadi sana lokja daba haiba mingpham pinari bani ai maminga se thonba sana orasu lokja dabni kain kata nate narsinga nate mantri mayum nate Bharat sai dhar oiramabadi phai Chahi ama tamak oiramasu palami chitsai oiraba ama phare chahi khara sangna palami ari ningthogi masa oibaduna chawdorimni natragadi Maharaj Garibanwa gi suthangni haibadudi lapmalle haidana leimasija phamina padal lemjabo wali mari makhong thiyo haidana manem ibe mana kanna taksile sumai tawdana sagai jata mu achoba se leiramni khoi manipurgi tradition amadi culture se adubu sanatombi nachungde magi sanakha puren sayemna panba horakpada ningthau oinana ba khalli ni haidana ko khalamdai da pikraba bera amadagi engnabana hujilakuna tokhibani aidi amana mu adudi yaroena adu amaga disaptongna bado nungai tabana sanakha purendo makhong leibak ta dana sikibani haidana sanatomina napal tau Okay. Sanakha purena ningthau oiramabadi mahaksu ningthau masu oiramgadabani haijai mahakna Shatrugana sai natraga ngobram swagi suthang phawbadi soidra male ahallamana liramba warigi matung ina Manipur saiyemna maithiba
ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯅꯧꯕ ꯍꯥꯞꯂꯝꯗꯥꯏꯗ ꯅꯤꯡꯊꯦꯝ ꯃꯆꯥ ꯈꯔꯗꯤ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯀꯧꯈꯠꯂꯔꯅꯤ ꯍꯥꯏꯅ ꯐꯤꯁꯦꯡ ꯁꯦꯠꯇꯅ ꯂꯥꯏ ꯅꯤꯡꯗꯅ ꯁꯣꯔ ꯌꯦꯡꯗꯅ ꯂꯩꯅꯕ ꯌꯥꯎꯈꯤ ꯍꯥꯏꯔꯤ ꯁꯥꯍꯦꯕꯁꯤꯡꯅ ꯑꯅꯧꯕ ꯅꯤꯡꯊꯧ ꯑꯗꯨ ꯀꯔꯝꯕ ꯁꯥꯏꯗꯒꯤ ꯂꯧꯁꯤꯒꯦ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯌꯤ ꯂꯩꯔꯝꯕ ꯇꯥꯏ ꯅꯍꯥ ꯑꯣꯏꯔꯕ ꯆꯨꯔꯥꯆꯥꯟ ꯁꯤꯡꯍꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯍꯥꯞꯈꯤꯕꯅꯤ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯁꯤꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯂꯥꯛꯑꯒ ꯍꯥꯞꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧꯅꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁ ꯍꯩꯕ ꯑꯣꯖꯥꯁꯤꯡꯅ ꯅꯤꯡꯊꯦꯝꯆꯥ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯕꯗ ꯃꯍꯥꯔꯥꯖ ꯄꯥꯝꯍꯩꯕꯒꯤ ꯃꯆꯥꯁꯤꯡꯗꯒꯤ ꯍꯥꯏꯕꯗꯤ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯁꯨ ꯑꯣꯏꯅ ꯁꯤꯡꯊꯥꯕꯅ ꯂꯥꯏ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯇꯧꯕꯃꯛꯇꯤ ꯁꯥꯍꯦꯕꯁꯤꯡꯒ ꯃꯔꯤ ꯂꯩꯅꯔꯕ ꯃꯇꯝꯗ ꯃꯄꯥꯟꯒꯤ ꯃꯤꯅ ꯅꯤꯡꯊꯦꯝꯆꯥꯁꯤꯡꯕꯨ ꯔꯥꯖꯀꯨꯃꯥꯔ ꯀꯧꯈꯤꯕꯅꯤ ꯅꯤꯡꯊꯧꯃꯛꯀꯤ ꯃꯆꯥꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔ ꯃꯆꯥꯁꯤꯡꯕꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯔꯥꯖꯀꯨꯃꯥꯔ ꯀꯧꯈꯤꯕꯅꯤ ꯑꯅꯧꯕ ꯙꯔꯃ ꯑꯃꯁꯨꯡ ꯂꯣꯟꯒꯤ ꯏꯍꯧꯗ ꯃꯅꯤꯄꯨꯔꯅꯁꯨ ꯃꯤꯡꯒꯧꯁꯤꯡ ꯑꯁꯤ ꯌꯥꯔꯗꯨꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯁꯥꯒꯩꯒꯤ ꯃꯤꯡ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯤꯡꯊꯦꯝꯆꯥ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯅꯤꯡꯊꯧꯒꯤ ꯀꯔꯤ ꯁꯥꯏꯒꯤ ꯃꯆꯥꯅꯣ ꯃꯁꯨꯅꯣ ꯍꯪꯅꯕ ꯍꯧꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏ ꯑꯆꯨꯝꯕ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯐꯝ ꯑꯁꯦ ꯁꯥꯡꯂꯞ ꯄꯟꯕꯒꯤ ꯃꯔꯝ ꯑꯃ ꯂꯩ ꯏꯅꯦꯝꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯄꯥꯔꯤ ꯄꯨꯔꯤ ꯋꯥꯗ ꯈꯖꯤꯛ ꯈꯖꯤꯛ ꯊꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ ꯂꯥꯏ ꯊꯦꯠꯂꯝꯗꯥꯏꯁꯤꯗ ꯑꯔꯨꯕ ꯋꯥꯍꯪ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯃꯥꯡꯗ ꯂꯩꯔꯦ ꯏꯇꯤꯍꯥꯁꯀ ꯃꯔꯤ ꯂꯩꯅꯕ ꯅꯤꯡꯊꯧ ꯑꯀꯜ ꯑꯊꯧ ꯂꯥꯏ ꯊꯦꯠꯄꯗ ꯃꯃꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯇꯣꯝꯕꯤ ꯗꯦꯕꯤꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕꯁꯨ ꯇꯧꯗꯕ ꯌꯥꯗ꯭ꯔꯤ ꯃꯍꯥꯛꯅ ꯀꯅꯥꯒ ꯈꯟꯅꯕ ꯇꯧꯗꯅ ꯇꯨꯃꯤꯟ ꯇꯧꯅꯤꯡꯕ ꯑꯃ ꯇꯧꯔꯝꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯔꯝꯂꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯖꯥꯎ ꯑꯣꯏꯔꯦ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯐꯛꯂꯥꯡ ꯂꯥꯏ ꯊꯤꯕ ꯋꯥꯒꯗꯧꯔꯤ ꯂꯥꯏ ꯌꯦꯛꯐꯝ ꯈꯨꯗꯤꯡꯗ ꯃꯔꯩ ꯇꯧꯅꯩ ꯃꯁꯛ ꯅꯥꯏꯕ ꯐꯥꯎꯔꯕ ꯃꯁꯥꯒꯤ ꯂꯥꯏꯌꯦꯛꯁꯪ ꯂꯤꯡꯗꯨꯅ ꯁꯦꯕꯣꯛ ꯁꯈꯥ ꯇꯦꯡꯒꯣꯜ ꯐꯥꯔꯕ ꯑꯐꯥꯎꯕꯁꯤꯡ ꯈꯟꯅꯕ ꯆꯠꯂꯤ ꯃꯣꯠ ꯈꯦꯟꯅꯃꯟꯗꯨꯅ ꯐꯜ ꯇꯥꯕ ꯉꯝꯗꯗꯨꯅ ꯂꯥꯛꯏ ꯃꯥꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅꯍꯧꯏ ꯃꯥꯅꯁꯨ ꯂꯥꯏꯒꯨꯝꯕ ꯀꯂꯥꯀꯥꯔꯁꯤꯡꯗꯨꯕꯨ ꯊꯥꯅꯗꯗꯨꯅ ꯂꯥꯛꯏ ꯏꯇꯤꯍꯥꯁ ꯊꯤꯕ ꯄꯟꯗꯤꯠꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯆꯔꯆꯥ ꯇꯧꯅꯕ ꯇꯣꯛꯇꯦ ꯃꯅꯨꯡ ꯏꯊꯨꯡ ꯊꯨꯡꯗꯦ ꯍꯥꯏꯗꯤ ꯌꯦꯠꯅꯕꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯐꯥꯎꯕ ꯀꯕꯤ ꯗꯥꯛꯇꯔ ꯀꯃꯜ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯑꯉꯥ ꯑꯍꯜ ꯅꯕꯗꯤꯞ ꯆꯟꯗ꯭ꯔ ꯃꯤꯅꯀꯦꯇꯟ ꯑꯁꯤꯅꯆꯤꯡꯕ ꯐꯣꯇꯣ ꯈꯣꯝꯖꯤꯜꯂꯒ ꯑꯦꯜꯕꯝ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯅꯍꯥꯔꯣꯜ ꯀꯕꯤ ꯂꯦꯈꯛ ꯃꯌꯥꯝꯒꯤꯁꯨ ꯐꯣꯇꯣ ꯈꯣꯝꯕ ꯍꯧꯏ ꯃꯗꯨꯗ ꯁꯃꯔꯦꯟꯗ꯭ꯔ ꯅꯤꯜꯀꯥꯟꯇ ꯔꯖꯅꯤꯀꯥꯟꯇ ꯄꯥꯆꯥ ꯅꯤꯜꯕꯤꯔ ꯀꯨꯟꯖꯃꯣꯍꯟ ꯒꯨꯅꯣ ꯏꯕꯣꯍꯜꯅꯆꯤꯡꯕ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯎꯔꯤ ꯃꯤꯁꯛꯁꯤꯡꯁꯨ ꯑꯔꯤꯕ ꯊꯤꯕ ꯄꯟꯗꯤꯠ ꯃꯔꯛꯇ ꯆꯟꯗ꯭ꯔꯁꯤꯡ ꯈꯦꯜ ꯆꯟꯗ꯭ꯔ ꯁꯅꯥꯍꯜ ꯚꯣꯒꯦꯟꯗ꯭ꯔꯣ ꯑꯗꯨꯒ ꯑꯁꯤꯅꯆꯤꯡꯕ ꯆꯤꯊꯗꯅꯕ ꯍꯣꯠꯅꯔꯤ ꯂꯤꯂꯥ ꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯣꯡꯕ꯭ꯔꯥ ꯃꯀꯣꯛꯇ ꯊꯝꯂꯤ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ ꯏꯔꯥꯕꯣꯠꯅꯆꯤꯡꯕ ꯐꯣꯇꯣ ꯂꯦꯈꯛ ꯃꯔꯛꯇ ꯊꯝꯁꯤꯔꯥ ꯑꯗꯨ ꯔꯥꯖꯅꯤꯇꯤꯒꯤ ꯅꯦꯇꯥ ꯃꯔꯛꯇ ꯊꯝꯁꯤꯔꯥ ꯈꯜꯂꯤ ꯑꯇꯣꯝ ꯄꯥꯄꯨ ꯁꯔꯃ ꯂꯦꯈꯛ ꯒꯕꯦꯁꯟꯅ ꯄꯟꯗꯤꯠ ꯑꯅꯤꯃꯛꯇ ꯆꯟꯕ ꯌꯥꯏ ꯂꯦꯞꯂꯦ ꯃꯨꯆ꯭ꯋꯥ झुलोन ꯋꯥꯍꯦꯡꯕꯝ ꯌꯨꯝꯖꯥꯎ इतिहासकार अरीबा थीबा मरक्ता थमगदौरी अकल अथौ मरक्ता माना खंगलिबसी यामी फोंग फोंग साबा टिकेंद्रजी थांगाल पाउना खरा हाइगतलगा गंभीर सिंह नरसिंह गरीबनिवाल भगत चंद्र याहोनिंगी लैछंग यात्रा माइबम तामर सिंह पंजनिंगी मरी मखोंग थीबा फंगलबदी याम्बेम लाबा महाकी फगलांगी लाइद नत्रगे एल्बम दा यावबा याय पुंग इसे जगोई की मरीदा गुरु अमुबी गुरु अतोंबा गुरु अमुदोन हापगे खंजरे मखोइगे लोइनना ओजा नातुम ओजा कमल ओजा साइगोय नित्यायबात सनख्या चुंखाम ओजा थंबाल अंगौ खेतरी अचौ छापम ओजा हामोम समदेन ओजा तेनबा ओजा पाबुंग सनखा पंजाबी हारिबसिंग असे हाइथरकपदा थांजम ओजा माइबम ओजा लेचोंबा इबुंग हल अपाबी फराकपम नुपा मचा आज्ञा अभिराम तोलपिसक दामू लखन कुलचंद्र पलादो सना हपनिंगी ओजा सिंगी मरकता संगलुरबदी असेंबो उजाउगी उमंग संगबदौना खंडोकबु वारे कना लौसिननी कना
hundokani Chanaka Sujaboro Maki Sebok Apawa Sawol Sem Kali Dambon ไม่ใช่หลวงยี่ใช้สังนาบหนาบดาว่าบันนังจระละบามาพัมเจ้านะพี่เกดอุปนีเขายิ่งยังเหล่านะพาวดิบากุลาพี่เสบักลักปฏิพวกลำบาไม่ใช่หลวงชักลูบกินนิทวิเจรักษาคราบอจาเฮราชันดราไอเกียอภิรามคุยกันนะฮะอวยยังไงดังไงคงเลบักมาซาคุยกับปันนารมีให้ชนะคายุมชงบีชมาSamandura Aiga Ishay Hanba Hawam Sawi Pungka Pungda Karam Chitagadaba Nupi Marakta Lai Su Lai Gumba Nupi Marakta Lai Gumba Su Lady Jagogi Sutra Sapi Lechang Jatragi Mamo Ibeni Taurani Asobi Makogi Mamanga Pauram Bimu Kara Matung Dalak Baketri Tombi Laurembam Tombi Nambol Bisang Singba Photo Pangrabasu Maming ito orabasu album da hapage kanjere Professor Gunona. Mahak mangna pajana uhoba tahoba lai gumlaba gulapi manapa mambo jasing kambrang iboton. Pasoy Gaurasandra Gaurasan. Mapigani Gaurasan to gulap ketri sawyayma usiwan na badib karam na hundo kani. Makoy seboki lengada Yonglan Nijay Tanga Keso Hairo Itoso Lamaming Puduna Pauli Basing Sikaram Nasitagani Lakpati Shamachan Mapampi Betabani Nupi Marata Komdonbi Lampok Pisak Bamoni Bema Sandrakala Radesana Muktare Makoi Dagi Makasa Tharakpada Tanga Sangbi Mani Masa Gambhini Tharan Sabi Thanghai Bi Album Dachang Dabayadre Ungay Banaha Marak Tamasung Langam Danan Lay Kanapani Kanapaloy Kol Dabraja Bidu Gopal Masa Bisharup Sithapam Thokte Gopal Masa Di Maite Pungdasu Pangadabani Maite Pungda Samya Sabam Ibotombi Yai Mani Matang Tarak Padanan Nate Babu Buddha Nilasandra Kerani Palamani Kana Hundokani Put Hai Tarak Padamikoi Babu Jau Babu Masa Masing Langam Dana Lede Ahal Maraka Tha Vasita Hoba Waikom Pato Punye Bedamamai Pok Pada Pauki Drabasu Shay Shemba Tambi Beda Pauki Bawazato Yaima Wazazu Indroga Gorilla the Tomina Badan to Kumut na Nome Pai Yunanga ke Haribo Zatamango Kaudana ba Togadoli Bani Professor Gunogi album da Mapam Kae Pena Kongba Wari Liba Kongjong Prabasakwa Larik Tiba Haiba Sumang Lila Tawa Punamak Mapam Tamgani Mahaki album Saugadoli Poloi Shuba Kazaba Usuba da Pauramba Pisaron Sahibi Mam Sepa Sapi Mayam Sitabanate Hien Nabalai Bibak album Bibak Kanana Lubano Kangilakare Hien Nabalai Ama Anita di Torang Tawadawa album Mapoti Yamkre Maram Matam Ayamba Bibak Asina Logadori Professor Gunot Tan Balete Matam Sangani Haibagi Naba Hanjana Ba Late Late Anoba Wakalama Sulagdi, like Hidrabo asking a power winning toe, Angamato, Itias, Semlam Basing, Kotor, later Basu Ahi Bella, Passing Tanaraga Masama Suying Laga, Masak left and a poto, Mana Nabayekwa, Kana Nabayaba Matam Wani, Kana Bayaba Wani. Hide the na Alaman sing, Aduga Poto sing my tongue Sagati, you hide the na Layekwa power sing the Senate. Matam Karagi Manunda Sumna Sagat Papoto Kara Professor Guno da Kanabi Utila Payaure Magi during Dungi Palang Maset Ama Anigi Wadagi Patola Tuna album Ataba Masemba Tarakle Arki Lady as a walling Katrabadi Mang Tungloido de Kalakle Aduna Professor Guno Halaroi Asang Ba so what orang to Wahori Mahangna Kaling a Matamda Charing Eda the holder badi Matung Kanana to Vigani Maduyong Kanjakal. Hojit Kita Makadi Guru Sheba when a lie Umdang Torang to Regaleble
ลายมันน่ะอีมาเบมากิไม่ชงชาบานตรงยางนาจีโลระกเยกันนี่มาดูอีมาเบมันน่ะอีเบมาบุพกลัมบีชุทางอีเบมาให้บดีราศีเบกสันระกิชุทางชนะไม่ปาปีเกอแกบุกูโกปีเบกสันระมหาราชมหารานียายมาควายนิงอลกีไม่ชงยาวบะเอกปันลายอันนี้ชุบระโปรเฟสซาร์กุโนดกีเราระกมหากิมาบุโธนึงทอรอลกีวารีดายาวบะมาทำดีมหาราชเอาจิตकी ओरंबयाय नबदिके अनुप्रभु मणिपुर दगी लेंग बदा सौब सरुप याकी हाय अनुप्रभु से मणिपुर दगी लेंग बनी नबदिक लेरी से माइतोंग छेलुंग हाय न खंगना की हाय दना आई बलारिक दा याउद्रबसु वारी खंगबसिंगना लिना बदा प्रोफेसर गुनो न ताई माकी मरम दा येकपा लाई अमा अहुम सुबा लाई न महाकी नुपी राजकुमारी सनातोंबिगी ममाई छावोंग छदादगी लौरगा कलाकार की कल्पना यावबा खुसेम लाई अमा अदुगा अवालान कायबदा थौना फकीबी अवालामी मसिंग नाइदना लांग थाक्तुना हलमगा मथवाई थाकीबी सनातोंबिगी ममा सिजेगी मबेन पोपू पोपीगी मने ममिंग असेंबदगी मिंथोन ना हेना फावरबी अवांगंबी हाइबा अमगी फोटो लेबा नते छेंगदौरिबनी लायकवा लुसिंगबा अमना प्रोफेसर गुनोदा सापीरे मनिंग थुंगना बायेक्पिगनी खजितंग लुरिबना अमरोंदा यामना लुरिबा हाइबाबु कडी फिजेट छेलंगनी प्रोफेसर गुनोगी मबुदौ माइतोंग छेलुंग राशि बेगसंद्रगी महारानी अनि सुबा क्वाइनिंगोल करी फने करंबा इनपि सिजिना हंगनी अवांगंबीबु करंबा फिजेट करंबा खुलाइना लेजेंगदबा वारीददी अंगंबगी सगोल तोंखी थांग पाइखी महांग मतम असिगी मीना येंगबा याननबा पुथोकदौरिबनी इतिहास महांगना मतम अमदा लौखिबा भूमिका अदो फोंदोक्तुना यामना तुका हंगनबा मीना येंगबा मटिक चाना छेंगदौरिबनी लाई अहुमसि पुथोंगनबा होटनबदा प्रोफेसर गुनो मथौ चिल्ले अहलमन मनाक्ता फंबा अरीबा थीबसिंगी वा ताबा मतोंता खनबा याबा खनबा मणिपुर म्यूजियम चटपा लायेकपगी कलाकारगी मनाक्ता चटपा तानबा माकी थबक ओइरे ममाइबे मा प्रोफेसर गुनोगी नुपी सनातोंबी कलाकारगी मनाक्ता तोइना चटबा याद्रे फिजेट होंगदना चली सेटलगा मिमांग थोकपा यादबा फिजे ngaक्तो ओइबना फी मयोम पुदुना चलगा कलाकारगी मयुमदा हाइबदी लाये फम संगदा सेटलुई मतम असिदा नोंचुकलोंदा चटनारिबा मॉडल हाइबदी नमुना अनेकपना कलाकारगी मनाक्ता फंबगुमना ममाइबे ममौ राजकुमारी मसानुपा प्रोफेसर गुनो कलाकार गा लाई सेमिनबा तोइना चटली मतम खरा लेरगा लोइदबा यादबनिना लोइसल्ले अदुदगी हेनिंगाई लेररोय हाइदना येगलिबा कलाकार ना नमुना ओइरिबा उहुम तंगाई फदना पेंजबा मतंग अदु योरे ममाइबे मागी नमुनादगी लौबा महारानी की असेंबा लाई अदो फमेंद थेले ममाइबे मगी नमुनादगी लौबा ममाई अवांग वोले प्रोफेसर गुनोगी अमदी सनातोंबी राजकुमारी की नमुनादगी सेंबा लाइसिंग अदुना अवांग थंगबा फलांगदा ओय येत ओइना थेले नमुना ओइख्रिबा अहुमक मनिंग थुंगले पुंसीदा चौबा मथौ पांथोक्तुना लाइगुरु अल्लामंदा ngamjaba श्रद्धांजलि कचरे खंजरे ख्वाइदगी पेंजबदी प्रोफेसर गुनोनी वखल असि मंगोंदगी थोखिबनी पोलोय पंथुंग पोलोय नते पोलोय पंथुंग असे तानबसु महांगना खुथांग खुदिंगदा वाना थमोय हचांग यावना कलाकारगी मतेंग यावना तौखिबनी मंगोंदगी चिंगनबा नमुना मंगोंदगी चिंगना नमुना अहुमना यामना हराउजना पेंजबा असे लाई अहुमकी ममाय छावोंग छदादा फना सेंदोक सादोक तौरबा फावदा मखोय अमममगी माइथोंग छावोंग छदा मांगहनदना यावरी अदुगिदमक मखोय लायेकपा कलाकारबु लाइने हाइना थागतचरी लाई थेख्रबा मतुंग खरा लेरगा प्रोफेसर गुनोगी मचानुपी अहल दार्जिलिंगदा लाइरिक तमलुबदगी निंगथम थागी असांगबा सुती लाई
ꯃꯃꯥꯟꯅꯕꯤ ꯈꯔ ꯑꯌꯨꯛ ꯑꯁꯤ ꯆꯥ ꯊꯛꯄ ꯂꯥꯛꯏ ꯁꯨꯇꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯆꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯇꯣꯝꯕꯤ ꯊꯣꯛꯂꯛꯇꯨꯅ ꯐꯝꯃꯤꯟꯅꯩ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯂꯦꯞꯇꯅ ꯃꯁꯨ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯌꯦꯡꯖꯩ ꯆꯥ ꯊꯛꯄ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯑꯍꯨꯝꯗꯨ ꯊꯑꯣꯏꯅ ꯀꯨꯞꯅ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯂꯥꯏ ꯌꯦꯛꯄꯁꯨ ꯇꯝꯖꯔꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯃꯆꯥꯗꯨ ꯃꯍꯥꯛꯅ ꯑꯍꯨꯝꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯪꯉꯤ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯅ ꯐꯖꯅ ꯇꯥꯛꯀꯦ ꯐꯃꯨ ꯏꯆꯥꯁꯤꯗꯤ ꯍꯥꯏ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯐꯝꯊꯩ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯤ ꯄ꯭ꯔꯣꯐꯦꯁꯔꯅ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯈꯨꯝꯈꯤ ꯏꯁꯝ ꯁꯝꯅ ꯑꯩ ꯍꯥꯏꯕꯤꯒꯦꯁꯦ ꯂꯥꯏ ꯑꯍꯨꯝꯁꯦ ꯃꯃꯜ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯑꯕꯣꯏꯕꯦꯝꯃꯅꯦ ꯄꯥꯕꯨꯡꯅꯦ ꯏꯃꯥꯅꯦ ꯐꯦꯟꯁꯤ ꯗ꯭ꯔꯦꯁ ꯇꯧꯔꯤꯕꯅꯤ ꯐꯖꯕꯅꯤ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣ ꯂꯩꯀ꯭ꯔꯛ ꯂꯩꯔꯕꯗꯤ ꯆꯪꯈ꯭ꯔꯒꯦ ꯈꯟꯖꯈꯤ ꯂꯣꯏꯔꯕ ꯑꯁꯤꯗ ꯋꯥꯔꯤꯁꯤꯒꯤ ꯃꯤꯡꯊꯣꯟ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯄꯦꯟꯇꯤꯡꯒꯤ ꯃꯔꯝꯗ ꯑꯩꯍꯥꯛꯅ ꯍꯩꯕ ꯍꯩꯇꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯈ꯭ꯔꯦ ꯉꯥꯛꯄꯤꯒꯅꯤ ꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯊꯔ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯦꯟ ꯇꯣꯝꯕꯤ ꯁꯤꯡꯅ ꯏꯕꯤꯔꯝꯃꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯅꯩꯅꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯋꯥꯔꯤꯒꯤ ꯃꯔꯝꯗ ꯅꯩꯅꯕ ꯍꯥꯏꯁꯦ ꯄꯥꯕꯗ ꯑꯗꯨꯝꯗꯤ ꯐꯖꯅ ꯌꯥꯎꯖꯈ꯭ꯔꯦ ꯄꯣꯠ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏꯕꯅ ꯃꯥꯒꯤ ꯇꯧꯒꯦ ꯍꯥꯏꯅ ꯅꯤꯡꯉꯤꯕ ꯊꯕꯛ ꯑꯃꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯇꯧꯔꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯦꯕꯔ ꯊꯥꯗꯔꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯎꯅꯔꯒ ꯃꯍꯥꯛꯅ ꯁꯛꯁꯦꯁ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯣꯔꯦꯜ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯅ ꯑꯩꯅ ꯃꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛꯁꯨ ꯇꯥꯕꯤꯔꯤ ꯑꯗꯨ ꯑꯩ ꯃꯣꯏꯗ ꯂꯧꯍꯟꯅꯤꯡꯉꯤꯗꯤ ꯂꯥꯏ ꯌꯦꯛꯄꯗꯨꯕꯨ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯨꯊꯣꯛꯀꯦꯅ ꯈꯟꯕ ꯊꯛꯁꯤ ꯈꯥꯁꯤ ꯑꯗꯨꯒ ꯂꯝꯆꯠ ꯕꯦꯚꯥꯔ ꯃꯁꯤꯅ ꯖꯣꯏ ꯑꯣꯏꯔꯛꯏꯀꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯅ ꯃꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥ ꯑꯣꯏꯅ ꯄꯤꯖꯒꯦ ꯑꯗꯨꯒ ꯅꯩꯅꯕꯗꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯈꯪꯕꯤꯅꯤꯡꯕ ꯍꯥꯏꯕꯗꯤ ꯁꯤꯗ ꯑꯗꯨꯝ ꯈꯪꯗ꯭ꯔꯦꯅ ꯑꯩꯗꯤ ꯂꯧꯖꯔꯦ ꯑꯗꯨ ꯈꯪꯗꯕ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯊꯪꯒꯤꯗ ꯀꯩꯅꯣꯗ ꯃꯦꯁꯦꯖꯇ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯅ ꯉꯝꯕꯗ ꯑꯗꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯒꯁꯨ ꯇꯥꯗꯕ ꯌꯥꯎꯍꯧꯔꯒꯁꯨ ꯑꯗꯨꯃꯛ ꯑꯩ ꯊꯧꯒꯜ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯏꯃꯥꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯁꯤ ꯀꯂꯦꯛꯁꯟ ꯑꯣꯐ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯅꯦꯕ ꯑꯗꯨꯗ ꯁ꯭ꯇꯣꯔꯤꯁꯤꯒꯤ ꯀꯂꯦꯛꯁꯟꯁꯤ ꯁ꯭ꯇꯣꯔꯤ ꯃꯉꯥꯅ ꯁꯥꯕ ꯂꯥꯏꯔꯤꯛꯅꯦꯕ ꯅꯣ ꯁ꯭ꯇꯣꯔꯤ 5 ꯅꯠꯇꯦꯅꯦ ꯁ꯭ꯇꯣꯔꯤ ꯀꯩꯅꯣꯅꯦ 24ꯅꯦ ꯑꯩ ꯃꯃꯤꯡꯁꯦ ꯑꯝꯇ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯃꯃꯤꯡꯁꯤꯗꯪ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯃꯆꯥ ꯑꯃꯒ ꯑꯩ ꯍꯥꯞꯆꯒꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯍꯣꯏ ꯑꯩꯅ ꯃꯔꯛꯇꯨꯗ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯝꯃ ꯁꯦꯌꯔ ꯇꯧꯍꯧꯒꯦ ꯏꯃꯥꯅ ꯄꯣꯊꯥꯔꯤꯉꯩꯗ ꯏꯃꯥꯅ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯄꯣꯊꯥꯕ ꯍꯥꯏꯗꯤ ꯗꯤꯁꯀꯁꯟꯗꯣ ꯑꯗꯣꯝꯒꯤ ꯐꯣꯇꯣ ꯎꯠꯄ ꯀꯩꯗꯧꯕꯗ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯍꯧꯕꯒꯤ ꯋꯥꯅꯤꯗ ꯑꯩꯅ ꯋꯥꯔꯤ ꯃꯆꯥ ꯑꯃꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯒ ꯑꯩꯅ ꯍꯥꯞꯅꯤꯡꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯧꯖꯤꯛ ꯃꯤꯅꯤꯠ 40ꯃꯨꯛ ꯄꯥꯕꯅꯤꯅ ꯏꯃꯥꯁꯤ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯅꯨ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯅꯍꯥꯟꯗꯤ ꯅꯪꯍꯧꯗ꯭ꯔꯕ ꯄꯥꯕꯨꯡ ꯑꯦꯟ ꯇꯣꯝꯕꯤ ꯁꯤꯡꯁꯦ ꯃꯥꯅ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯅꯤꯡꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯃꯩꯇꯩꯂꯣꯟꯁꯤ ꯄꯥꯕꯁꯤ ꯌꯥꯝꯅ ꯈꯨꯠꯂꯣꯏꯗꯕꯅꯤꯅ ꯁꯤ ꯏꯃꯥꯅ ꯄꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯅꯤꯀꯣ ꯑꯗ ꯑꯩꯅ ꯑꯦꯃꯥꯖꯣꯟꯗ ꯌꯦꯡꯈꯠꯂꯀꯥꯟꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯅ ꯑꯩꯅ ꯑꯦꯃꯥꯖꯣꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕ ꯃꯌꯥꯝꯗ ꯑꯝꯇꯪ ꯎꯠꯆꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝꯅ ꯑꯣꯜꯗ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯁꯤ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯟꯗꯟ UK ꯔꯣꯝꯗ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯅ ꯑꯦꯃꯥꯖꯣꯟ ꯇꯧꯔ ꯂꯟꯗꯟꯗꯒꯤ ꯁꯤꯞ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨ 1976ꯇ ꯃꯁꯤ ꯐꯣꯡꯉꯒ
matamduda kano 25 rupees ni aduna masigi lariksi aina mayamda share tawni aduga aina masida dedication aina pabung na masida 1976 tamana lariksi phung base March ki tarik ama 1976 tane nakoko mai tarik sa ina sing nam tang hai ho ke oh no March tane te February ki tang manga 1976 tane New Delhi da mana Vasant Panchami da phamma kan da iba warol se oh sorry ai screen se mutla me aina khudleng ngai da ada sound de taram gani na khali aduna masida ibiramba author na ibiramba warol si aina investor yaw bane adu ngatang ai masi pathok jarake ima amtang pothabi ko dedication sigilariksi khambathoibi the unscaled height of love and Tombi Singh masi 1976 ta phong ki bani music English ki translation hai betare ko masi koi pawung Dr. Jodas Chandra sana samna su phonga ka hujik laire do ani laire do hamba da Manipur ki oina phonga pa English ta phong base masi ki lyrics ne hamba oi doini aina khangjabada this morning of the Basant Panchami far away from thy land, Lord Thangzing, I remember thee, I pay my homage to thee. These words come from the innermost core of my heart. My Lord, hark to my call, a weakling that I am. Thou hast been too indulgent to me to assign the great task of telling the immortal story of Khamba and Thoibi, the unscaled height of love in a foreign tongue. Thou were the creator, director, and scent of the story. If the Ramayana and the Mahabharata unified spiritually and culturally the land of Bharat, the great story of Khamba and Thoibi, of which thou hast been the architect, unified our land. All our hearts mingled in the medium and under the soothing umbrella of the immortal love. Poets were born and made to sing the story. Storytellers were inspired to dedicate their lives to the telling of it. Sublime ideas and great sentiments manifested through characters, great and sublime at the same time. Oh, that wonderful drama that was enacted by Dee. I have no access to all the stories of the past, the mediums through which I picked up the vital drops of thy immortal messages here and there might not be adequate. Popular gossips and cradle tales benefited me. Popular courtyard plays or Sumang Lila gave me the necessary foundation of my undertaking. I did not have enough opportunities to listen to the great Penna singer who were popular idols of their generations. By the time I grew up into manhood, my land no more could resist the onslaught of other cultures from across the borders. The glorious tradition of Penna was on the wane. Great Lord, I cannot consider our deities thyself, Kaubru, Wangbren, Marjing, Panthoibi, Sanamahi, Pakhangba, Kamlangba, Panganba, Pureiromba, and a host of thy colleagues just mere empty concepts of the past. I consider thee and thy colleagues alive and reigning in the heart of every Manipuri, reigning in thy domains all over the valley of Manipur. Thou art real and alive up to this day. With thy inspiration from
beginning to end, I wrote the story which contains the message of thy greatness. Great Lord, this morning as I sit in my small chamber to give finishing touches to the story which is now ready to see the light of the day, my mind travels far and far into thy realm. Thy name might differ from other names of the great lords of the universe. What is there in names and form? This is what our philosophy says. Thine is a great name or the form of the reality which thou where art and shalt be. My humble salutation to thee again and again. I could neither complete the story nor delineate the character in it without thy help. The more I tried to scale the heights of the character, the higher they rose from what they appeared to me. This was thy magic. I have no words to praise thee. I have nothing to repay my spiritual debt to thee. I cannot repay it in any form. Let me ever remain attached and devoted to thy greatness. Great Lord, this day mark the advent of spring. I see the spiritual flowers blossoming in thy garden. There has been a long spell of cruel winter. There are devastating cold nights. Nature has been dry. With thy blessings, I could lay out a small garden in which I planted a few seedlings of thy immortal flower. The garden has been laid for those who have no access to our language. The language are in full bloom. The incompetency of the gardener has put the flower perhaps in wrong position or inside thorny bushes. There is Thoibi Kamnu, eternally sweet blossoms. There are giant trees like Khamba, Thonglen, Chauba. There are there are great ingredient of the like story Nongban and Chinkupa. All of the characters enrich the drama by their faithful adherence to their respective position. If Khamba reached a lofty height, Nongban provided the necessary ladder for Khamba's rise. This story I dedicate to thee and to thy children who are not confined to a pocket of the land now. Whoever read and drink the nectar of the story become thy children. I wrote this immortal story for them, those who kept this story evergreen by composing and singing were two thy favorite children to whom also I dedicate this. This year's our duty to our great ancestors remain unfulfilled. This endeavor was made, my Lord, with due humility and submission. If I have not come up to thy expectation, I crave thy indulgence. What could I do? My best could not be bettered. This morning, as I sit in my small chamber, in which I prepare the story in which a few years back I received, thy inspiration in which I met the great characters of the story as if in their flesh and blood, speaking to me and listening to my humble and innocent queries. I feel thy presence. Thou hast brought to me nostalgic memories of the great past in which our great forefathers lived and worked to give their lives and time to make the great Manipuri tradition we have today. I have never worked in the field of research. Now, my Lord, our land is so full of great stories. May several others too receive thy blessing in their bid to explore the literary wealth we have in the corner of the land ruled by our deities, thy great colleagues in the spiritual realm. There are extensive and intensive fields which can absorb hundreds of dedicated scholars. Let them be enthused and encouraged to take pilgrimage of the wonderful and rich realm to explore our ancient glories for the benefit of the present and future generation. High Spirit of the universe had their congregation in the land of Manipur in the past. They brought from different corners of the globe
invaluable spiritual wealth and glories for preservation in the land isolated from the rest of the world. Let literary pilgrims of the outside world too have their pilgrimage to thy holy realm to explore our ancient glories. My homage and devotion to thee, great Thangjing, and to thy divine colleagues. Vasant Panchami, February 5th, 1976, 108 South Avenue, New Delhi. End of the sing. ทำนองอะไร Smain taraga yam nungsi ay gen pitare magi wari sita ubada mana sigi I se wa se English se kitang aribe lon gi English oira sumana irami se yam na magi damakta di yam na spiritual journey ama oina ne. Si 1976 sa phongbani na mana iba hoba sidi mamang da khara iramani tana aduna mana research tawraga aiti akoi tungda lakadaba akoi mayam gi akoi na lon khangdaba gi khallaga aduga akoigi manipur da leitaba mayam se sina mung manipur gi literature sida kana tawrakna vai taramana yamna nungsina sida akoigi ke haitare magi damakta di am spiritual journey oina oikiba mali mana lai am ga kawrakanda ko pru wang grand margin panthoi bi kaina thang tawraga iram se am nungsidra daina masi zamtang mayam da share tawning da share taw zabani da masi ki lyric si copy si zik ti phang badu khara wara magani adu online da ina yeng bakanda dum library mayam na dum thamme duka kana soft copy oina dum phang basu ya gani na ina dum tang share taw zage ꯁꯤ ꯃꯊꯪꯗꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯍꯥꯟꯕꯗ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝꯗꯨꯗ ꯄꯨꯔꯥ ꯉꯥꯎꯗꯅ ꯑꯃꯨꯛ ꯂꯩꯔꯨꯔꯕꯅꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯑꯩꯅ ꯄꯥꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯄꯤꯁꯨꯝ ꯂꯩꯗꯣ ꯄꯥꯏꯖꯕ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯅ ꯑꯩ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯍꯤꯁꯇꯣꯔꯤꯀꯦꯜꯒꯤ ꯂꯣꯏꯅꯃꯛ ꯑꯋꯥ ꯂꯥꯟꯗꯒꯤ ꯀꯩꯗꯧꯕꯗꯒꯤ ꯅꯤꯡꯊꯧꯔꯣꯡꯒꯤ ꯁꯤ ꯃꯅꯨꯡꯁꯤꯗ ꯐꯨꯝꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯔꯤ ꯃꯆꯥꯁꯦ ꯄꯥꯔꯨ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯆꯥ 24ꯅꯦꯕ 24 ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯁꯤꯗ ꯑꯩ ꯃꯃꯤꯡ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯃꯅꯨꯡꯒꯤ ꯂꯃꯥꯏꯗ ꯙꯔꯃ ꯕꯤꯆꯥꯔ ꯑꯃ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕꯗ ꯁꯛ ꯈꯪꯖꯕ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯃꯥꯡꯒꯣꯜ ꯖꯥꯎꯒꯤ ꯂꯤꯂꯥ ꯃꯔꯤꯁꯨꯕꯗ ꯂꯥꯏꯅꯤꯡꯕꯤ ꯄꯨꯌꯥ ꯁꯪꯕꯤ ꯑꯗꯒꯤ ꯃꯉꯥꯁꯨꯕꯗ ꯂꯥꯏꯁꯨ ꯇꯔꯨꯛꯁꯨꯕꯗ ꯁꯩꯇꯚꯃꯥ ꯍꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯨꯡꯉꯣꯒ ꯑꯗꯨꯝ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗꯨꯒꯤ ꯀꯜꯆꯔ ꯃꯇꯝꯗꯨꯒꯤ ꯂꯣꯏꯅꯃꯛ ꯏꯝꯄꯦꯛ ꯃꯃꯤꯁꯨ ꯇꯥꯕ ꯑꯗꯒꯤ ꯁꯤꯃꯁꯨ ꯑꯩ ꯄꯥꯕ ꯂꯣꯏꯔꯦ ꯍꯩꯖꯔꯥꯡꯒꯤ ꯃꯤꯇ꯭ꯔꯪ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯒꯨꯔꯨ ꯃꯤꯔꯥꯏꯕꯤꯒꯅꯨ ꯃꯤꯔꯥꯏꯅꯨ ꯒꯨꯔꯨꯁꯤ ꯃꯤꯔꯥꯏꯅꯨ ꯑꯣꯏꯕ ꯃꯤꯔꯥꯏꯅꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯁꯤꯄ꯭ꯂꯤꯟꯒ ꯇꯧꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯗꯒ ꯐꯨꯕ ꯆꯩꯕꯒ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯦ ꯅꯣ ꯇꯧꯒꯦ ꯌꯥꯗꯦꯅ ꯑꯣꯖꯥ ꯃꯀꯣꯛꯀ ꯌꯥꯝ ꯊꯨꯒꯥꯏꯈ꯭ꯔꯕꯅꯦ ꯑꯗꯨꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯤꯔꯥꯏꯅꯨ ꯍꯥꯏꯁꯦ ꯑꯩ ꯑꯗꯨꯝ ꯄꯥꯖꯅꯤꯡꯉꯤ ꯔꯥꯁꯤ ꯐꯕ ꯃꯊꯪ ꯈꯣꯡꯅꯥꯡ ꯈꯣꯏꯁꯥꯎꯕꯤ ꯑꯗꯒꯤ ꯃꯊꯪꯗ 13 ꯁꯨꯗꯣꯏꯅꯤ ꯎꯄꯥꯏ ꯕꯣꯂꯣ ꯄ꯭ꯔꯤꯌꯣ ꯁꯣꯖꯣꯅꯦꯅ ꯏꯁꯩ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤ ꯃꯆꯥꯁꯦ ꯄꯨꯊꯣꯛꯑꯦ ꯑꯗꯒꯤ ꯂꯩꯍꯥꯎ ꯊꯥꯕꯝ ꯄꯥꯟꯖꯤꯒꯤ ꯋꯥ ꯑꯗꯩ ꯋꯥꯔꯦꯞ ꯍꯟꯗꯣꯛꯄ 13 ꯁꯨꯕꯗ ꯑꯗꯩ 14ꯗ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯄꯦꯟꯇꯤꯡ ꯑꯩ ꯍꯧꯖꯤꯛ ꯊꯧꯒꯠꯖꯈꯤꯕꯗꯣ ꯑꯗꯒꯤ 35 ꯁꯨꯕꯗ ꯃꯅꯦꯝ ꯃꯃꯧ ꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ 16 ꯁꯨꯕꯗ ꯂꯨꯇꯨꯡꯒꯤ ꯁꯝꯂꯥꯡ ꯑꯗꯒꯤ 33 ꯁꯨꯕꯗ ꯅꯣꯡꯗꯝ ꯑꯗꯒꯤ 35 ꯁꯨꯕ ꯒ꯭ꯔꯍꯟ ꯊꯥꯕ ꯒ꯭ꯔꯍꯟ ꯇꯧꯕ ꯊꯥꯒꯤ ꯃꯃꯤꯅ ꯅꯨꯃꯤꯠꯇ ꯇꯥꯕꯒꯤꯗꯣ ꯑꯗꯨ ꯂꯣꯏꯔꯛꯄꯒꯤ ꯒ꯭ꯔꯍꯟ ꯊꯥꯕ ꯍꯥꯏꯅ ꯑꯃ ꯂꯩ ꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡ ꯊꯣꯏꯅ ꯈꯪꯉꯝꯗꯧꯕ ꯃꯥꯟꯗꯦ ꯑꯗꯒꯤ ꯁꯩꯍꯧ ꯂꯥꯟꯕ ꯑꯗꯒꯤ 20 ꯁꯨꯕꯗ ꯗꯂꯤꯟ ꯑꯗꯒꯤ 12 ꯁꯨꯕꯗ ꯐꯪꯅꯤꯡꯕꯗꯨ ꯄꯥꯝꯃꯨ ꯑꯗꯒꯤ ꯁꯥꯒꯩ ꯑꯣꯟꯕ ꯃꯊꯪꯗ
adagi panam mana lalon bagi wari panam naidi akoi kwasana bagi manado adagi khwaigi aroi bagi kun mari subana awon ba sumai tawdana wari masa kun mari se manung gisai sida wari masa oina gadi phagi jugai gi wari na tabada manung sida sanga ga ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯕ ꯀꯌꯥꯒꯤ ꯋꯥꯔꯤꯁꯦ ꯄꯨꯝꯃꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯃꯈꯥ ꯆꯠꯊꯕꯁꯤ 8:30 ꯇꯥꯗꯣꯔꯦ ꯑꯗꯨ ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯄꯥꯎ ꯍꯥꯏꯔꯁꯨ ꯄꯥꯅꯤ ꯑꯩꯕꯨꯗꯤ ꯈꯔ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯅꯤꯅ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯝꯇꯪꯗꯤ ꯍꯥꯏꯕꯤꯔꯛꯎꯗꯅ ꯏꯃꯥꯅ ꯍꯧꯖꯤꯛ ꯄꯥꯕꯤꯒꯦꯅ ꯈꯜꯂꯤꯁꯦ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯈꯔ ꯇꯦꯟꯇꯛ ꯇꯧꯕ ꯑꯃ ꯈꯟꯖꯔꯒꯦ ꯑꯩꯒꯤꯗꯤ ꯐꯖꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯤꯡ ꯑꯣꯏꯔꯤꯕꯁꯤꯃ ꯀꯩꯅꯣ ꯑꯣꯏꯖꯔꯦ ꯑꯩ ꯑꯝꯇꯪ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯈꯤꯇꯪꯁꯨ ꯇꯦꯟꯕꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯩꯒꯤ ꯃꯇꯝꯁꯤ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯗ ꯏꯃꯥꯅ ꯑꯗꯨ ꯈꯟꯀꯠꯂꯤꯉꯩꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯅ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯐꯣꯇꯣꯁꯦ ꯊꯤꯕꯅꯦ ꯑꯣꯟꯂꯥꯏꯟꯗ ꯑꯗꯣ ꯑꯩꯅ ꯃꯁꯤ ꯐꯪꯖꯗ꯭ꯔꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯏꯃꯥꯅ ꯑꯝꯇꯪ ꯄꯥꯕꯨꯡꯒꯤ ꯐꯦꯃꯤꯂꯤꯗ ꯃꯦꯁꯦꯖ ꯇꯧꯕꯤꯔꯒ ꯃꯥꯒꯤ ꯐꯣꯇꯣꯁꯦ ꯈꯔ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯑꯩꯅ ꯀꯥꯎꯍꯧꯔꯦ ꯋꯥꯈꯜꯗꯗꯤ ꯂꯩꯕꯅꯦ ꯑꯩ ꯏꯆꯥ ꯏꯕꯨꯡꯉꯣꯗ ꯑꯩ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯖꯩ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯒꯦ ꯍꯧꯖꯤꯛꯁꯨ ꯃꯥ ꯃꯊꯛꯇꯣ ꯑꯩ ꯇꯥꯔꯝꯒꯅꯦꯅ ꯈꯜꯂꯤ ꯂꯣꯏꯕꯐꯥꯎ ꯇꯥꯔꯝꯒꯅꯤ ꯁꯣꯏꯗꯅ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯒꯦ ꯌꯥꯅꯤ ꯑꯗꯨ ꯐꯣꯇꯣꯗꯣ ꯑꯩꯁꯨ ꯀꯩꯅꯣ ꯐꯥꯒꯤ ꯈꯤꯇꯪ ꯌꯥꯎꯕ ꯑꯃ ꯄꯥꯕ ꯃꯆꯥ ꯏꯕꯨꯡꯉꯣꯅꯁꯨ ꯐꯥꯒꯤ ꯈꯤꯇꯪ ꯌꯥꯎꯕ ꯑꯃ ꯄꯥꯕꯤꯔꯛꯑꯣ ꯏꯃꯥ ꯏꯕꯦꯝ ꯅꯍꯥꯟꯃꯨꯛꯇꯤ ꯏꯃꯣꯁꯟ ꯈꯔ ꯋꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯆꯨꯝꯃꯦ ꯅꯍꯥꯟꯃꯨꯛꯀꯤꯗꯤ ꯅꯦꯕꯦꯝ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯃꯣꯗ ꯂꯩꯇꯕꯒꯤꯗꯨꯒꯤ ꯀꯟꯗꯣꯂꯦꯟꯁ ꯃꯆꯥ ꯑꯃ ꯄꯤꯕꯗꯨꯗ ꯑꯩꯁꯦ ꯎꯊꯥ ꯉꯝꯈꯤꯗ꯭ꯔꯦ ꯂꯥꯏꯁꯨ ꯑꯣꯏꯁꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯔꯒ ꯂꯥꯏꯔꯤꯛ ꯍꯩꯕꯁꯤꯡꯁꯦ ꯂꯥꯏꯁꯨ ꯈꯪꯗꯦꯅꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ꯭ꯔꯥ ꯁꯤꯗ ꯂꯥꯏꯁꯨ ꯑꯣꯏꯅ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯁꯤꯃꯗꯤ ꯑꯩ ꯄꯥꯔꯒꯦ ꯍꯧꯖꯤꯛ ꯂꯥꯏꯁꯨ ꯑꯣꯏꯁꯤ ꯂꯥꯏꯔꯤꯛꯇꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯄꯔꯥꯗꯨ ꯐꯥꯅꯕ ꯄꯪꯄꯥꯗ ꯄꯥꯕ ꯂꯥꯏꯔꯤꯛꯇꯨꯅ ꯍꯥꯏꯗꯨꯗꯤ ꯀꯩꯅꯣ ꯑꯣꯏꯕꯗꯤ ꯈꯪꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯂꯩꯅꯅ ꯊꯕꯛ ꯇꯧꯔꯛꯑꯀꯥꯟꯗ ꯁꯣꯁꯥꯏꯇꯤꯗ ꯁꯣꯛꯂꯛꯄꯗꯣ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯍꯩꯌꯦꯕꯨ ꯃꯗꯨꯒꯤ ꯂꯤꯗꯔꯗꯣ ꯂꯥꯏꯔꯤꯛꯁꯨ ꯀꯌꯥ ꯈꯪꯗꯦꯅꯦ ꯍꯥꯏ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯆꯠꯅꯔꯣꯟ ꯆꯠꯇꯣ ꯑꯗꯨꯕꯨꯅꯤ ꯂꯥꯏꯁꯨ ꯍꯥꯏꯁꯦ ꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯝꯇꯪ ꯑꯩ ꯄꯥꯖꯔꯛꯑꯒꯦ ꯂꯃꯥꯏꯁꯨ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯌꯥꯝꯃꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩ ꯃꯇꯝꯒꯤ ꯀꯩꯅꯣꯗꯣ ꯁꯤꯗ ꯂꯥꯏꯁꯨ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥꯁꯦ ꯅꯝꯕꯔ ꯀꯌꯥꯗ ꯌꯥꯎꯒꯦꯅ ꯍꯥꯏꯕꯕꯨ ꯂꯥꯏꯁꯨꯁꯤ ꯈꯔ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯔꯦ 5 ꯁꯨꯕꯗ ꯂꯥꯏꯁꯨꯁꯤ ꯌꯥꯎꯕꯅꯤ ꯑꯩ ꯁꯦꯔꯦꯜ ꯋꯥꯏꯒꯤ ꯑꯣꯏꯅ ꯆꯠꯊꯖꯗ꯭ꯔꯦ ꯀꯔꯤ ꯃꯇꯥꯡꯗꯨꯒ ꯆꯥꯟꯅꯕꯗ ꯑꯣꯏꯅ ꯑꯩꯅ ꯆꯥꯟꯅꯩ ꯈꯟꯖꯕ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯁꯦꯇꯨ ꯐꯠꯇꯕ ꯃꯤꯅꯤ ꯑꯩ ꯍꯥꯏꯔꯣꯏ ꯃꯍꯥꯛꯄꯨ ꯃꯤꯅ ꯌꯥꯝꯅ ꯌꯥꯏ ꯍꯥꯏꯗꯤ ꯃꯤꯅ ꯌꯥꯕ ꯍꯥꯏꯁꯤꯕꯨ ꯐꯠꯇꯕ ꯃꯤꯗꯤ ꯌꯥꯗꯦꯗꯅ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯐꯖꯅ ꯇꯧꯏ ꯁꯔꯀꯥꯔꯒꯤ ꯐꯝ ꯄꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯊꯛꯀꯤ ꯃꯤꯅꯁꯨ ꯃꯃꯥꯟꯅꯕꯅꯁꯨ ꯃꯈꯥꯒꯤ ꯃꯤꯅꯁꯨ ꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯗꯦ ꯐꯝꯊꯣꯟ 2ꯔꯛ ꯀꯥꯈ꯭ꯔꯦ ꯑꯀꯣꯟꯕꯒꯤꯗꯨꯗꯤ ꯃꯇꯝ ꯋꯥꯠꯂꯤꯉꯩꯗ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯅ ꯄꯦꯠꯃꯟꯗꯨꯅ ꯄꯨꯈꯠꯈꯤꯕꯅꯤ ꯁꯦꯜ ꯊꯨꯝꯗ ꯆꯣꯞꯄꯤ ꯍꯥꯏꯕ ꯇꯥꯗꯦ ꯃꯁꯥ ꯅꯥꯜꯂꯤ ꯕꯦꯕꯥꯔ ꯐꯖꯩ ꯂꯥꯏꯅꯤꯡꯕ ꯃꯤ ꯑꯃꯒꯤ ꯁꯥꯖꯠ ꯋꯥꯉꯥꯡ ꯃꯤꯠꯌꯦꯡ ꯃꯉꯣꯟꯗ ꯅꯤꯡꯊꯤꯅ ꯎꯏ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯊꯣꯛꯏ ꯃꯇꯝ ꯈꯔꯗꯤ ꯑꯔꯥꯞꯄꯗ ꯄꯣꯁꯤꯡ ꯇꯥꯈꯤꯕꯅ ꯇꯣꯏꯅ ꯎꯅꯈꯤꯗꯦ ꯅꯨꯡꯉꯥꯏꯇꯦ ꯄꯣꯁꯤꯡꯗꯒꯤ ꯍꯜꯂꯛꯄ ꯄꯥꯎ ꯇꯥꯏ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯨꯒꯦ ꯍꯥꯏꯅ ꯆꯠꯂꯤ ꯍꯦꯛ ꯎꯕꯒ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜꯂꯤ ꯁꯤꯡꯖꯨꯅ ꯄꯨꯁꯤꯜꯂꯤ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯃꯛꯇꯗ ꯐꯝꯁꯤ ꯍꯥꯏ
Matai manau lay bakada pamina ba nungai roi drawing room da kum na pamsi haidana aina yade. Ngahak singnaraba matungda mabani singnariba se pamsi se yang poina daba maruki matau duni. Mahang na nungai tana hai drawing room da hena nungai roi draw. Ibemal mama masa drawing room da pamni aikoi ani asida wari sasi aina yeli. Mama masa su sida pamalaga aikoi ani asom da pamsi ai hena de. Setu kumdana ngahak lay mahaki mahusagi harau batayang tasoiba harau batayang tasoiba maitong adu mangkra bagum imang maksin na ingonda mo yeng amuk luksa tawduna lay mahusaga manade mata amani khanduna yeng setu nang nasangam da bara napungning nungay da bara kari tawage hayo ingonda pakumakte ay su taw kong khangda duna lepi pamsade mahang na su pamsaw haidana taksinde marakta thangnaba drawing room adudagi laurai tamo aduda phambiro kadu ai changjadre aikoi ani kaunajadre laurai badu ibemalni setu binupi makhoi ani se yamna nungsinana wathok nungsinana wathok oiba makai launa khibani makhoi maning thungnaba honabada ai unthongna waki nakal ani maki ahallamana launa haloidabagi kanna honaki aina khangobada mina hainabada higaiwa Pawa kapsinduna higaiwa di tinaya danaba ina ama lairami lona mahuji laibir laitrabra ikangre adu higaiwa ise higaiwa habisinga singaiwa habisinga ani suya higaiwa ise na mantra jantra tawraga kaina hanba nuksina handaba aduni harise ada setugi ahalamanna wanakibani adi setugi ahalaman sinane nubi silawda nabo honabado unama arembo oiduna mamaida longbi kibani launaraba matungdadi ahalaman ay bemalbu yamna yakre ahalaman laikidaba kuidri hawjing makoy ani na palaba yumda matin manaw punamak kaidokbi kre nungay na panakre tawramiba matawdu bada ay itak sakali itomda pungning dasing nabapuy mamangay da yung panday ngay da saki ba higay wado mo hawjing palab jala ay na setuda makata na hangadaba sumapam sadre kaya sina kanabano su kangre ngang na bapuna mag ibemal na loy na tani ay na setuda wa mata hayda na drunum da sangkali hay karino ibemal angang masadaw na karitaw na ribano nakoy ani ahalaman na ahaloy na palabayum asida nakoy ani na ahaloy na palabayum sida pakumpide hihi kapi ay na hangi kaya hindi sure ibemal nakoy ani kanadi siya atopa kadu dahil siya tunamog laurai ay kanabay de mana ibu intopiri bani ay na makatay ay ngahag nungaye wariwatay sage setuba unada ba kuire imong sisang da ba kuire hay na lakpane sumdaw da na kana daw layragadi kana horo ay chalage hayeng na koy ni sanaraga mulake ibemal tamo layringay dawalo biram mo ay laybang amaroy hawjing magpinbiramo kasi haraga okong na kapi masano pa sa himanga muksuro ba dusu nga hak mamada yang lamlaga mapagi manaki sangki aduda kang chaw dunay bemal na lawi nang napagaleho rage haybra lagyaho nang ayngwanda imaka kakaubira kanu ko masano pa na thawoy de mapagi manaka shuru na idanalay ay lagi hain hawgad ibemal may hawi tamu pagi nate ay hawgi kwalo sanbira mo ay lay mga maroy ay nakumi bemal ay nakoy ani kaina bagi sa opidar number oje lakon nate ngaw no kingano nga si di ay lagi hiyang lake ato pa ka dagi siya tuna laurai manigari pra ay koy ani thaba masalu si ay doy mata nga si di bemal mapimaron sekali Word mayo masama pasili wa matangang de ng horoy daw kung garikat tungkaki ay wangang de setuna ay tabag sa laroy hay dana mapihong de angang dumapagi manaka di sa toke nung matakat na kanje hay padang amaktraba imong ni ay napanoho nakrabani nung ay na ing nabahapta na pali hay duna lekay na pidam oy na riba nung ay bagi imong gikudam tibada makuktong diba sa tu amasung
इबेमल की सही तरह की इम्बाल सही तरह फारा में इम्बाल आइबु मंगला फारा करी नुंगी लाक्चरम लोबनो खलई गारीगी मनिंग थों कोई छंगबदा आई फना कुइना लेपी इबेमल कुमथरऊ ngasiददि खलु ꯑꯩꯒꯤ ꯏꯃꯥꯏ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯑꯩ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯀꯨꯝꯊꯔꯛꯑꯣ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯅꯕꯨꯡꯒꯤ ꯃꯥꯏ ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯍꯥꯏ ꯏꯕꯦꯝꯃꯜ ꯑꯩꯉꯣꯟꯗ ꯈꯨꯝꯃꯝꯗꯦ ꯄꯔ ꯄꯔ ꯀꯨꯝꯊꯩ ꯄꯣꯠ ꯃꯌꯣꯝ ꯄꯨꯁꯤꯟꯗꯦ ꯒꯥꯔꯤꯗ ꯂꯩꯍꯧꯏ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯦꯇꯨꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯉꯁꯤꯃꯛ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯊꯤꯜꯂꯨ ꯑꯩ ꯁꯨꯛꯂꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯇꯥꯃꯣ ꯌꯥꯎꯔꯤꯉꯩꯗ ꯊꯤꯜꯂꯨ ꯕꯣꯕꯣ ꯅꯪ ꯑꯩꯒ ꯆꯠꯀꯦꯔꯥ ꯅꯄꯥꯒ ꯂꯩꯍꯧꯒꯦꯔꯥ ꯕꯕꯥꯒ ꯂꯩꯍꯧꯒꯦꯔꯥ ꯃꯨꯟꯅ ꯈꯜꯂꯨ ꯅꯪꯒꯤ ꯕꯕꯥꯒ ꯂꯩꯍꯧꯔꯕꯗꯤ ꯑꯩꯒ ꯅꯪꯒ ꯑꯃꯨꯛ ꯎꯅꯔꯔꯣꯏꯗꯕꯅꯤ ꯅꯪ ꯅꯃꯥ ꯅꯄꯥ ꯅꯤꯡꯕ ꯁꯥꯔꯗꯅ ꯈꯟꯖꯧꯀꯣ ꯅꯪ ꯑꯃ ꯅꯄꯥ ꯅꯤꯡꯕ ꯁꯥꯔꯗꯅ ꯈꯟꯖꯧꯀꯣ ꯁꯦꯇꯨꯅ इबेमल नंग खरा खंथखोदा ꯑꯩꯗꯤ ꯅꯪ ꯈꯥꯏꯅꯒꯦ ꯅꯤꯡꯗ꯭ꯔꯤꯅꯦ ꯁꯥꯎꯕ ꯍꯟꯊꯧ ꯃꯅꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯕꯅꯤ ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ ꯑꯩ ꯕꯣꯕꯣꯒ ꯃꯅꯤꯒ ꯑꯩꯒ ꯊꯕꯛ ꯑꯃꯠꯇ ꯆꯠꯂꯨꯈꯤꯒꯦ ꯏꯕꯦꯃꯜꯅ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯏ ꯊꯕꯛ ꯆꯠꯄ ꯀꯀꯥ ꯂꯥꯏꯔꯤ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯨ ꯐꯤ ꯍꯣꯡꯒꯦ ꯍꯣꯡꯉꯣꯁꯨ ꯒꯥꯔꯤꯗ ꯆꯠꯄꯅꯤ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯑꯦ ꯀꯅꯥꯅꯁꯨ ꯎꯔꯔꯣꯏ ꯌꯥꯝꯅ उन्निंगिबदुसु चिंगदा लेहौरे से थिलो लाओ हाइदुना सेतु गारी हाव चिंगी सेतु अदुम लाई गारी यौरगा आई फुरी अमता दिसिनखिगे हाइदुना चांगखि अदुम हाइजिनना दुना लेहौबा कादी यारोय को बेमना नाहक लेरगा सेतु टॉर्च लाइट अमगा स्टिक अमगा पायरगा थोलई हाय मनी नाहक तदी चलुरसी थंबीरमगा हेक लाखी बोबो लाओ बाबागी नाकता फमोला गाड़ी थौरे थौना थौना इन वाखल तौई बेमलना हुजिता हाइखिबो वा अमदि ताहौई यामनो उहन्निंगी बदुसु चिंगदा लेहौरे हाइखि आइदि यामना उहन्निंगी बाइदि चिंगदा मियम खंगनबै वान मसिना लंगला लंजिन अमदि ओइरे गाड़ीदा वारी सासिरा सागुमसिरा वाखल थोकते खरा खरा थौजि लक्तुना देम कॉलेज ममांग यौरे वांखै सोरोक्तगी संजेन तोंग ताबा संजेन थोंगदगी राजभवन ममांग यौबा खंगौद्रे पंथौ थौखिबगुम तौरे चिंगमयरोम यौबदा ngahak khangni aina hai ꯑꯩꯈꯣꯏꯕꯨ ꯉꯥꯏꯍꯥꯛꯇꯗꯤ ꯈꯟꯊꯈꯤꯁꯤꯗ ꯏꯕꯦꯝꯃꯜ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯁꯤꯡꯅꯗꯅ ꯂꯧꯅꯕꯁꯨ ꯅꯠꯇꯦ ꯅꯃꯤꯠꯇ ꯅꯆꯥ ꯎꯔꯦ ꯍꯥꯟꯅ ꯈꯠꯅꯩ ꯆꯩꯅꯩ ꯍꯥꯏꯕ ꯃꯄꯥꯝꯅ ꯈꯪꯂꯝꯒꯗꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯕꯁꯤꯗ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯔꯝꯒꯗꯒꯦ ꯑꯩ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒꯦꯀꯣ ꯁꯦꯇꯨ ꯑꯩꯗꯤ ꯉꯁꯥꯏ ꯆꯠꯀꯨꯝꯁꯤ ꯍꯥꯏ ꯏꯕꯦꯝꯃꯜꯗ ꯍꯪꯕꯤ इबेमल तामो पर थौजिनबियु थेंखिनी आई लेबा ngamaroy हाइखै उपाय लेते तन्ना तन्ना गाड़ी थौजिली इबेमल की मपाम यौरे गाड़ी हेक थाबगा इबेमल पोट मयोम पाइखली तामो कोई मांग थाबियु आइबु इपा इमादा सिनबिरमु हाय यामना खंजानना अखोय अनि मांग थादुना सुमांग मतोन यौई इबेमल ना तुंग इंदुना लाई नुंदांग संध्याया चंबगी दुख थाबा मतमनी बेमल की मबुंग अहन पोप नुपी मचा बोबोदगी खरदी हंदी अमना दुख थारंबदगी नेनेगा मामोगा लाए बोबोसु यावी मामो चिंगदा लैरुबदो ऐगी करी लैरई हाइना इरांग लांग न लाउ पोट मयो ममगा बेमल ना वा ngang मरु लुथदना इंग चंग मांगोंदा बेममबु पोकवा लैरेन दुहार गा सेबो लेबाक मसागा चोलोम ओराइन दुना लै मोइति इमुं सैतौबो इमुं अहानबदि थौइना तौदे चोलोम अरुबा अमा ओराइबदा ओइदा मु एता मुक्ता मवोंग अमा खंद्रि फावबा चोंगसे हाइदना चोंग नाहक लेपा तांजादा लैरेन दुहादुदा सेतुना चंगदुना खोयम हेक उबदा खोयरमनबदो लैरेन इबुंगो खोय कदोमदा चलुबनो आंगांसिंसु यावरि माले मतम चादेदा हाय हाय नबाई बुंगोगी फिदा मोरा करिनो अमनिदम पुथोरओ चानुंग तौ सेतुना तै थोदोपा चचबा नते बेमलना सिदा सकनी हाइदना थिंजरपनी मरम हंगबा ngamdringaida बेमलना ममादा
ꯂꯩꯔꯦꯟ ꯗꯨꯍꯥꯔꯗꯨ ꯃꯈꯣꯏꯒꯤ ꯄꯥꯖꯤ ꯁꯣꯝꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯈꯤ ꯏꯕꯦꯝꯃꯜꯒꯤ ꯃꯕꯨꯡ ꯑꯍꯜ ꯆꯟꯗ꯭ꯔꯃꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯆꯠꯊꯣꯛꯇꯅ ꯂꯩꯕ ꯉꯝꯗꯦ ꯂꯩꯀꯥꯏꯒꯤ ꯋꯥꯔꯦꯡ ꯉꯥꯡꯐꯝꯗ ꯃꯇꯝ ꯑꯁꯦ ꯌꯧꯔꯕꯗꯤ ꯃꯍꯥꯛꯄꯨ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯊꯣꯔꯛꯑꯦ ꯁꯦꯇꯨꯅ ꯏꯕꯥꯏꯕꯨ ꯍꯥꯏꯗꯅ ꯚꯛꯇꯤ ꯇꯧꯏ ꯃꯕꯥꯏ ꯃꯁꯦꯟ ꯃꯕꯥꯏꯒ ꯌꯥꯝ ꯈꯣꯏꯔꯝꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤ ꯆꯟꯗ꯭ꯔꯃꯅꯤꯅ ꯑꯣꯏ ꯃꯃꯥꯅ ꯏꯃꯨꯡꯗ ꯂꯩꯕꯗꯨꯗ ꯇꯥꯅꯅꯕ ꯂꯥꯎꯔꯝꯃꯤ ꯑꯉꯥꯡ ꯃꯋꯥ ꯂꯧꯔꯨꯅꯨꯀꯣ ꯑꯩ ꯍꯜꯂꯛꯄꯗ ꯃꯦꯝꯃ ꯂꯩꯔꯝꯃꯕꯗꯤ ꯌꯥꯔꯣꯏ ꯂꯩꯔꯦꯟ ꯗꯨꯍꯥꯔ ꯊꯣꯛꯂꯛꯏ ꯁꯦꯕꯣꯛꯇ ꯌꯦꯡꯂꯒ ꯑꯇꯣ ꯁꯟꯉꯥꯛꯐꯝꯒꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯐꯖꯕ ꯑꯃꯠꯇ ꯂꯩꯕꯤꯔꯨ ꯅꯪꯁꯨ ꯆꯥꯛꯈ꯭ꯔꯣ ꯑꯉꯥꯡꯁꯤꯡꯁꯤ ꯆꯥꯛ ꯆꯥꯃꯤꯟꯅꯒꯦ ꯁꯦꯇꯨꯒ ꯑꯩꯒꯗ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣꯈꯣꯏ ꯍꯥꯎꯔꯕꯁꯨ ꯍꯥꯎꯇ꯭ꯔꯕꯁꯨ ꯆꯥꯛ ꯆꯔꯥ ꯑꯃꯇꯪꯗꯤ ꯆꯥꯃꯤꯟꯅꯈꯤꯁꯤ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛ ꯊꯣꯡꯂꯒ ꯂꯣꯏꯔꯦ ꯑꯁꯣꯝꯗ ꯍꯟꯕꯗ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯠꯂꯨꯕ ꯊꯦꯡꯒꯅꯤ ꯏꯕꯨꯡꯉꯣ ꯃꯅꯤ ꯈꯨꯔꯥꯒꯤꯗ ꯆꯥꯛ ꯆꯥꯕ ꯍꯪꯒꯣꯏꯕꯔꯅꯦ ꯑꯩꯅ ꯈꯨꯝꯃꯤ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯏꯔꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯗ ꯊꯕꯛ ꯑꯔꯨꯕ ꯑꯃꯇꯪ ꯂꯩꯍꯧꯕꯗꯨꯗ ꯀꯗꯥꯏꯅꯣ ꯈꯪꯖꯔꯤꯕ ꯂꯩꯔꯦꯟ ꯗꯨꯍꯥꯔꯅ ꯏꯁꯝ ꯍꯦꯛ ꯁꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏ ꯊꯨꯅ ꯇꯧ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ ꯉꯥ ꯄꯣꯔꯣ ꯑꯅꯤ ꯊꯥꯎ ꯊꯥꯡꯒꯠꯂꯨ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯂꯩꯕ ꯀꯩꯊꯦꯜꯅꯤ ꯉꯥꯗꯨ ꯔꯧ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯜ ꯉꯥꯡꯅꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯊꯤꯟꯗꯅ ꯄꯨꯁꯤꯜꯂꯛꯏ ꯆꯥꯗꯕ ꯌꯥꯔꯣꯏ ꯈꯪꯉꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯙꯨꯞ ꯊꯥꯔꯝꯕꯤꯗꯨꯅ ꯊꯣꯔꯛꯇꯨꯅ ꯃꯥꯃꯣꯈꯣꯏ ꯑꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣꯌꯦ ꯍꯥꯏꯔꯒ ꯃꯤ ꯐꯝꯐꯝ ꯀꯥ ꯑꯋꯥꯡ ꯊꯪꯕ ꯐꯖꯅ ꯁꯦꯝꯗꯨꯅ ꯂꯩꯕꯗꯨꯗ ꯄꯨꯁꯜꯂꯤ ꯏꯕꯦꯝꯃꯜ ꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ ꯂꯩꯔꯦꯟ ꯗꯨꯍꯥꯔ ꯍꯧꯖꯤꯛ ꯅꯍꯥ ꯃꯔꯛ ꯑꯍꯜ ꯃꯔꯛ ꯀꯟꯅ ꯆꯠꯂꯤꯕꯅꯤ ꯗꯨꯍꯥꯔ ꯍꯥꯏꯗꯤ ꯏꯁꯩ ꯍꯟꯕꯒꯤ ꯃꯊꯪꯗ ꯁꯛꯄ ꯑꯋꯥꯏ ꯑꯈꯨꯝꯒꯤꯗꯣ ꯑꯗꯨꯒꯤꯗꯣ ꯗꯨꯍꯥꯔ ꯀꯧꯏ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯄꯨꯝꯅꯃꯛ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯕꯤꯔꯝꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯂꯩꯔꯦꯟ ꯗꯨꯍꯥꯔ ꯍꯧꯖꯤꯛ ꯅꯍꯥ ꯃꯔꯛ ꯑꯍꯜ ꯃꯔꯛ ꯀꯟꯅ ꯆꯠꯂꯤꯕꯅꯤ ꯑꯦꯀꯥꯗꯃꯤ ꯐꯥꯎꯕ ꯏꯁꯩ ꯐꯪꯅꯕ ꯑꯣꯏꯅ ꯁꯪꯗꯦ ꯑꯇꯩ ꯅꯨꯃꯤꯠꯇꯗꯤ ꯁꯣꯔꯥꯠ ꯂꯨꯍꯣꯡꯕ ꯅꯥꯍꯨꯠꯄ ꯂꯨꯍꯣꯡ ꯊꯥꯡꯕ ꯖꯒꯣꯏꯒꯤ ꯅꯨꯄꯥ ꯄꯂꯥ ꯏꯁꯪ ꯁꯪꯗꯕ ꯑꯣꯖꯥꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯃꯈꯣꯜ ꯆꯠꯅꯕ ꯌꯥꯝꯅ ꯐꯩ ꯗꯨꯍꯥꯔ ꯑꯃꯒꯤ ꯑꯣꯏꯅ ताल फै चिंगमैरों मयादा लेबनिना मीना बातों पीबा लाकपा नुंगाइबा मफमनी अइदि मी युम थुददा नुंगाइबा मफमनी हाइबा थादा लिसिंग तरा चाबा बाबू अमना ओजा लेरेन दोहारदा हाइजिनबा यारोय हाइदि मा पैसा याम फंगेबा हुजिकानगी इसै सकपा सिंगसे पैसा यामना फंगी थाइ मचा नुपा अहल इबेमहलगी सु मबुंग अहल असि थबक मचा अमा तौजै पेंशन लौफमदगी लौफमदा केरानी ओइ माले सेल थोई मागी तोलो मचादुदी सोकु सोके आइदि मदुगी मतमदुगी पेंशनगी चारिबा पैसा कादु उल्लिबनी बेंका दुम लई हाय मखोइगी मी फमफमदुदा थारिबा सोफा सीट अदु फजै आइसो अमतंग थागे खनबनी अदुबो थबा मतंग थाबा ngamdri hoji gari maruti second hand ama scheme da phawi haiduna tongi scheme da second hand pirei ba scheme gi ojagi to ba sisu angakpani scheme da second hand pirei ba lem na phangbagum bani kona thanarage loksin bani aina yauri ba scheme asigi thaba haibabu phangbaga paisa thiba to ai chu cholo phana chauri bani oja oi bani na aremba athoi ba lakna ba lambi leite Nahak pamba duda asina fai wafai khanduna le setuga aigasu wari kanna sadre nupi masa masa puthokuna tholei asai dup tharam bidu ramale aina ngi be ma nene kai jawdi angang na kummi nga semoi mamodi morok chade morok yam thaka no haidana iman hayoi mamo morok chadri besi kari gino setuna kummi suma hina ki bahaiba duni maram leitila saksare saksa ba hogolak pada chak chaba hogolakpada mi ngaku yani chak chare chak chaba hogolakpada leiden duhar tal sowa ma uraiba lore duna sangsilei hai me madu chak yo sana bhap tarbra bemal mama si da kumi charo hai bani chawya de tipping keria da hapsin bige kon chajar sanu madu ta badai wakhalama khanthai bemal si thamau roidori male adubu singna matang le haibabu kona ada sajar sano haikide
ꯀꯣꯟꯅ ꯆꯥꯖꯔꯁꯅꯨ ꯍꯥꯏꯈꯤ ꯂꯣꯟꯁꯤ ꯀꯌꯥꯗ ꯀꯨꯞꯅ ꯅꯩꯅꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯈꯪꯒꯅꯤ ꯑꯗꯩ ꯂꯣꯟꯁꯤꯗ ꯑꯥꯔꯊꯁꯤ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯕ ꯇꯤꯐꯤꯟ ꯀꯦꯔꯤꯌꯔꯗꯤ ꯀꯔꯤꯒꯤ ꯃꯌꯨꯝꯁꯤꯗ ꯁꯨꯝ ꯄꯤꯖꯔꯒꯦ ꯍꯥꯏꯔꯕꯗꯤ ꯃꯗꯨ ꯆꯪꯕꯤꯗꯅ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣ ꯂꯩꯔꯦꯟ ꯑꯃꯨꯛ ꯊꯣꯛ ꯑꯃꯨꯛ ꯆꯪ ꯇꯧꯏ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯄꯨ ꯏꯕꯨꯡꯉꯣ ꯃꯅꯤꯒꯤ ꯆꯥꯛꯁꯤ ꯈꯔꯒ ꯍꯥꯞꯄꯣ ꯍꯥꯎꯅ ꯍꯥꯏꯗꯅ ꯇꯧꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯃꯇꯨꯡ ꯑꯃꯨꯛꯀ ꯍꯥꯎꯅ ꯀꯧꯒꯦ ꯆꯥꯃꯤꯟꯅꯁꯤ ꯈꯨꯔꯥꯗꯣ ꯍꯌꯦꯡ ꯃꯌꯥꯏ ꯀꯣꯏꯕꯤꯗ ꯇꯥꯜ ꯐꯪꯅꯕ ꯖꯣꯍꯥꯔ ꯆꯠꯀꯗꯧꯕ ꯂꯩꯗꯅ ꯈꯔ ꯑꯧꯔꯥꯏꯕꯅꯤ ꯂꯩꯕꯥꯛꯀꯤ ꯑꯣꯖꯥꯁꯤꯡ ꯄꯨꯟꯒꯗꯕꯅꯤꯅ ꯌꯥꯝꯅ ꯀꯤꯅꯦ ꯅꯥꯏꯇꯣꯝ ꯁꯣꯔꯥꯠ ꯂꯨꯍꯣꯡꯕ ꯅꯥꯍꯨꯠꯄ ꯅꯥꯔꯦꯡꯕ ꯁꯪꯀ꯭ꯔꯤꯇꯟ ꯐꯪꯅꯕ ꯍꯥꯏꯕꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩꯅꯦ ꯏꯕꯨꯡꯉꯣ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯆꯥꯡ ꯁꯥꯒꯗꯧꯔꯤꯕꯅꯤ ꯑꯩꯕꯨ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯁꯤꯡ ꯌꯣꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯟꯗꯛꯀꯤ ꯐꯪꯅꯕꯁꯤꯗꯤ ꯈꯔ ꯂꯨꯏꯅꯦ ꯍꯥꯟꯅ ꯐꯪꯅꯕꯁꯤꯒ ꯃꯥꯟꯅꯗꯦ ꯑꯩꯅ ꯍꯩꯕ ꯆꯣꯂꯣꯝ ꯇꯥꯜ ꯇꯧꯒꯦ ꯈꯨꯠꯂꯣꯏꯕ ꯁꯤꯖꯤꯟꯅꯖꯒꯦ ꯌꯥꯔꯣꯏ ꯇꯥꯛꯄꯤꯔꯦ ꯂꯥꯏ ꯒꯨꯔꯨꯁꯤꯡꯅ ꯑꯩꯒ꯭ꯌꯥ ꯈꯣꯏꯅ ꯁꯤꯟꯕꯤꯔꯛꯄꯅꯤ ꯀꯟꯅ ꯁꯤꯖꯤꯟꯅꯗꯕ ꯂꯨꯃꯜꯂꯤ ꯍꯥꯏꯗꯅ ꯊꯝꯕ ꯑꯗꯨꯉꯩ ꯁꯥꯐꯝ ꯑꯣꯖꯥ ꯊꯥꯡꯖꯝ ꯑꯣꯖꯥꯗ ꯇꯝꯕꯤꯔꯝꯕ ꯆꯣꯂꯣꯝ ꯑꯅꯤ ꯑꯩꯉꯣꯟꯗ ꯊꯝꯕꯤꯔꯦ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯖꯗꯕꯅꯤ ꯑꯩꯇꯅ ꯐꯔꯒꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯒꯗꯕ ꯅꯅꯥꯏ ꯂꯩꯕꯥꯛ ꯃꯆꯥ ꯑꯁꯤꯁꯨ ꯑꯧꯔꯥꯏꯃꯤꯟꯅꯔꯤꯕꯅꯤ ꯃꯥꯅ ꯑꯃꯨꯛ ꯑꯇꯩ ꯕꯥꯂꯥꯒꯤ ꯃꯌꯨꯝꯗ ꯑꯊꯦꯡꯕ ꯐꯥꯎꯕ ꯑꯧꯔꯥꯏꯔꯨꯒꯗꯧꯔꯤꯕꯅꯤ ꯑꯩ ꯈꯨꯝꯕ ꯍꯪꯖꯗꯦ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣꯅ ꯑꯗꯨꯝ ꯉꯥꯡꯊꯕꯤ ꯊꯤꯜꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯇꯩ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯊꯪ ꯊꯝꯖꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯅꯥꯃ ꯍꯥꯡꯕ ꯑꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯜꯂꯤ ꯕꯣꯕꯣ ꯇꯨꯝꯕꯗꯨ ꯍꯧꯗꯣꯛꯇꯨꯅ ꯄꯤꯖꯧ ꯅꯠꯇ꯭ꯔꯒ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯥꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣꯅ ꯍꯪꯕꯒ ꯈꯨꯝꯕꯒ ꯃꯇꯣꯝꯇ ꯂꯣꯏꯁꯜꯂꯤ ꯕꯦꯃꯜ ꯃꯄꯥ ꯃꯆꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣ ꯖꯣꯍꯥꯔ ꯑꯐꯕ ꯙꯔꯃ ꯀꯥꯏꯗꯕ ꯃꯤꯅꯤ ꯏꯃꯥꯁꯤ ꯁꯅꯥꯅꯤ ꯍꯧꯅꯕꯤ ꯈꯪꯉꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯁꯛ ꯐꯖꯔꯝꯒꯅꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣꯒ ꯏꯃꯥꯁꯤꯒ ꯑꯗꯨ ꯀꯟꯅ ꯌꯥꯈꯤꯗꯕꯗꯨꯅ ꯀꯔꯤꯒꯤ ꯑꯣꯏꯔꯝꯒꯗꯒꯦ ꯈꯪꯍꯧꯗ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯛꯄꯗ ꯁꯦꯇꯨ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯩꯕꯨ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣꯅ ꯑꯆꯤꯛꯄꯗ ꯀꯧꯊꯣꯛꯏ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯅꯤ ꯅꯆꯜꯂꯁꯦ ꯈꯔ ꯀꯦꯔꯞ ꯉꯥꯎꯔꯞ ꯍꯧꯈꯤꯕꯅꯤ ꯋꯥꯔꯛ ꯋꯥꯇꯦꯡꯕ ꯂꯣꯏꯗꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯔ ꯇꯞꯅ ꯌꯨꯝ ꯄꯥꯜꯍꯟꯒꯦ ꯍꯥꯏꯅ ꯈꯟꯗꯅ ꯃꯈꯣꯏꯅ ꯆꯦꯟꯕꯗꯨ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯪꯍꯧꯕꯗꯨꯅꯤ ꯃꯁꯤ ꯆꯍꯤ 16ꯀ ꯑꯗꯨꯋꯥꯏꯒꯤꯗ ꯍꯦꯜꯂꯝꯈꯤꯔꯣꯏ ꯆꯞ ꯆꯥꯕꯗꯨ ꯃꯃꯥꯅ ꯈꯪꯉꯤ ꯕꯤꯑꯦꯗꯪ ꯊꯥꯗꯣꯛꯂꯒ ꯊꯣꯛꯂꯕ ꯂꯥꯛꯀꯅꯤ ꯈꯟꯈꯤꯕꯅꯤ ꯃꯔꯥꯏꯕꯛꯅ ꯇꯝꯅꯧ ꯍꯥꯏꯗꯅ ꯇꯝꯅꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯩ ꯏꯃꯨꯡ ꯑꯗꯨ ꯀꯤꯖꯩ ꯌꯧꯅ ꯋꯥꯡꯅ ꯈꯟꯖꯕꯅꯤ ꯏꯕꯥꯏꯕꯨꯡꯉꯣꯗꯨꯅꯁꯨ ꯃꯥꯕꯨ ꯃꯍꯩ ꯃꯁꯤꯡ ꯈꯔ ꯇꯝꯍꯟꯅꯤꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯌꯨꯝ ꯀꯌꯥ ꯄꯥꯜꯍꯟꯅꯤꯡꯗꯗꯨꯅ ꯌꯥꯔꯕꯗꯤ ꯈꯥꯏꯗꯣꯛꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯩꯅ ꯑꯁꯨꯝ ꯈꯪꯍꯧꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯤꯡꯉꯣꯜꯒ ꯍꯥꯏꯅ ꯁꯤꯡꯅꯕꯁꯨ ꯂꯩꯕ꯭ꯔꯥ ꯅꯨꯄꯤ ꯃꯆꯥꯗꯨ ꯏꯃꯥꯛꯁꯤꯒ ꯀꯌꯥ ꯄꯥꯝꯗꯕ꯭ꯔꯥ ꯏꯃꯨꯡꯗꯨ ꯅꯨꯄꯤ ꯂꯣꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯀꯟꯗꯤꯁꯟ ꯒꯗ꯭ꯔ ꯕꯗ꯭ꯔ ꯃꯌꯥꯝꯗꯨꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯥꯅꯤ ꯈꯠꯅꯔꯤꯕꯁꯤ ꯃꯔꯝꯗꯤ ꯅꯪ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯆꯤꯡꯗ ꯂꯩꯔꯨꯕꯅꯤ ꯍꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯗꯅ ꯎꯅꯒꯦ ꯆꯠꯂꯨꯕꯅꯤ ꯇꯧꯔꯝꯃꯤꯕꯁꯤꯅꯤ ꯑꯩꯁꯨ ꯍꯪꯗ꯭ꯔꯦ ꯃꯈꯣꯏꯅꯁꯨ ꯍꯥꯏꯗ꯭ꯔꯦ ꯕꯦꯃꯜꯅ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯁꯦꯇꯨꯗꯤ ꯁꯥꯎꯕ ꯎꯗꯦ ꯕꯦꯃꯜꯅ ꯊꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯜꯂꯛꯄꯅꯤ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣ ꯄꯜꯍꯩꯗꯦ ꯁꯤꯗꯅ ꯀꯥꯏꯅꯕꯃꯛꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯄꯤ ꯈꯥꯏꯅꯕ ꯈꯨꯔꯥ ꯄꯥꯝꯗꯦ ꯌꯥꯗꯦ ꯊꯃꯝꯒꯅꯨ ꯄꯨꯀꯣ ꯑꯩꯈꯣই ꯂꯧꯍꯧꯕ ꯉꯝꯃꯣꯏ ꯅꯃꯥꯁꯤꯅꯁꯨ ꯌꯥꯗꯦ ꯊꯣꯛꯍꯜꯂꯛꯑꯒꯦꯀꯣ ꯅꯆꯤꯟ ꯅꯅꯥꯎꯁꯨ ꯊꯣꯛꯂꯛꯑꯣ ꯏꯃꯥꯁꯤꯅ ꯕꯣꯕꯣꯗꯨ ꯎꯏꯔꯨꯝ ꯄꯝꯗꯅ ꯊꯣꯛꯂꯛꯏ ꯍꯥ ꯃꯦꯃꯥ ꯊꯣꯛꯂꯛꯎ ꯍꯥꯏ ꯃꯅꯝꯃ ꯑꯗꯨꯅ ꯇꯤꯐꯤꯟ ꯀꯦꯔꯤꯌꯔ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯕꯦꯃꯜ ꯌꯥꯎꯔꯛꯇꯦ ꯁꯦꯇꯨꯅ ꯆꯠꯂꯝꯗꯥꯏꯗ ꯈꯣꯡꯎꯞ ꯇꯣꯡꯁꯤꯜꯂꯨꯔꯒ ꯑꯃꯨꯛ ꯂꯧꯊꯣꯛꯏ ꯃꯄꯨꯕꯣꯛꯇ ꯚꯛꯇꯤ ꯇꯧꯏ ꯑꯩꯒꯤ ꯃꯥꯏ ꯕꯦꯚꯥꯔꯗꯨꯅꯤ ꯈꯣꯡꯎꯞ ꯇꯣꯡ ꯈꯣꯏꯔꯝꯅꯗꯕꯗꯣ ꯑꯗꯨꯅꯤ ꯌꯥꯝ ꯀꯨꯞꯅ ꯑꯩꯈꯣꯏꯅ ꯄꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯆꯠꯁꯦ ꯌꯥꯝꯅ ꯃꯆꯥ ꯇꯥꯅ ꯇꯥꯛꯄ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥꯅꯤ ꯊꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯏꯃꯨꯡꯗ ꯌꯦꯡꯁꯤꯜꯂꯒ ꯍꯥꯏ
Ibemal nang lehoro ko ay nalang ba kuna mawaraw no ay dinangon na nungay taba matalay ko. Thongge hangdok tunay ibemal phal tong thorei tamo nasan lehowang amaroy haydana wawa kapi. Mapi maron seliba mo padu hongdokte gari matakta prapa take tawi nge hagleb laga mapa khorami mana no tunayeng pot mayam mayo masadu ga tipin kere aduga gari tana thoi. Mana no pagi maram lay ngasay man maning chakum dangang na kiba wadagi khangawi bemal na setu bunu siba kala khan bambasi yam na henjille mana madu chak hakang ing na thongba ngam kidre hauni ga hawoi ga makoi da modi asum chai ga chade ga murok sahan ga nuga mahi lang ga nuga chak pe la luga nga matum jaw hang ga nuga makoi da modi sing aing ba thakpani saman basu ya banate Mahasakidani asumna muru ngang bada mana mari idana bukum jade mama sanana marak sangsilak tuna kami mema nana masu khangi bani mana thokpa hauna na bathongjan nang adum potha dana lei kai dobya mi na sabi draga sopsa ni hai bi bani aina bu kai doni bemana mukum matau yenge haidana mama na makhatai nang na pamdre haidana laklaban natro nang jigi chak thong ba chake hari bara bemal tumin na leki choksin na duna yang chai chemna ram bathang haijang khangtha tha dei si khalu raga na koi nayum si chula he ela ningdre haram laga thoki masana hibli ba phamung maya da phamlaga kapi kari gi khana rakpano khange haidana mana them duna mu wari hawi sakhu maya da mu tholei mana kari haidana nang boduk sawbano ne mema makhoi mamosi sawbo udena bemal na mabdi kari sawduini aran ba mina bu sawbo hona bro mana kari lan bano haibani aikoi bu khitati khange dana bemal na ho chingi le chabi amaga chithi chatnare maduda aina kamdauna Layorino, Aina Hanana, Arapata was in set per se second or Haraga, Kali set in Irang, Jovi, Manamaduna, Maduda Sapsawa, Mate di Kankodana, Kansau Hara, Taibo, or Drabati Kamdo near, Makogi Mamosi Irang, Gadamita demanded that. Yemalna Huyong to Min Lebana, and Taxa Punga mi have a dune, if he am up hung but the Gipung all day, Sabi, a division, Ribane. Haidana no ngan badagi numita pa phawa satana leibane mana adu oirabadi thingakinu inama wa haige aikoi adum kaurage mahoina lakchaba yabra iselbu mahoina lakchaba yabra iselbu ngasigi di chaluko bemal khungki de mana kantharu ragadi mahang nasu chapchaba khangbadi nate Miss Rose haiba amagi sithini Rajina Pajana Kuta Irakpani, Yum Tibiu Irakpani, Siki Edura Nusinungi Wapangi Irakpadinate, Setuna Maram Hage, Kana, Hona Jabani, Mahang Itata Bida Bagini, Mana Magawari Saraga Kari Krabano Kange, Tong Hangok Tuna Marakta Mapangi, Irang Yenge, Setuna Tong Maya Daibe Malnang Lehoro, Haibadu Nagnatai. Aina gari kalap thawduna lai lambi dami satwa sukhara antare asa hol maya da kitang tapay kari film tawri bagi yengi asa wa signboard thana ye pula sabi amaga pakhang amagi la yawi film gi maming li innocent thani matung dal thangna bayungi konthongda angangi anauba school ama sangaba da ngairiba matol anigi dalanda hawi School adugi ojama ko ado Kerala masani muna tigraba sakni nupi ni haingde tamnalai mali mayum pandri mali pandabana supai mabulawi na banupa tangani masambi yang launa boykat ni maming na misdos wari sirwa sandare kunama ko koram jari Yamna Pachapa Yamnok Ning Bawarini, the Gaman as I letter do Pangbakandaman English to Ibedu the Gantadrava. Yam nungai bagi wanda
ꯍꯥꯏꯗꯤ ꯋꯥꯔꯤꯁꯤꯗ ꯌꯥꯝ ꯀꯣꯃꯦꯗꯤꯗꯣ ꯀꯣꯃꯦꯗꯤꯗꯣ ꯌꯥꯎꯔꯒ ꯌꯥꯝꯅ ꯃꯥꯏ ꯈꯨꯏꯗꯣ ꯍꯦꯛꯇ ꯑꯩꯁꯦ ꯃꯁꯤ ꯍꯥꯟꯅ ꯄꯥꯒꯦꯅ ꯈꯜꯂꯨꯕꯅꯦꯕ ꯑꯗꯨꯅꯦ ꯄꯥꯕꯨꯡꯒꯤꯁꯦ ꯃꯥꯅ ꯁꯨꯝ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯁꯤ ꯃꯥꯅ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯏꯊꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯑꯗꯨꯅꯤ ꯑꯩꯅ ꯏꯆꯥ ꯏꯕꯨꯡꯉꯣꯗ ꯑꯩꯅ ꯍꯪꯖꯕꯅꯦ ꯏꯕꯨꯡꯉꯣ ꯃꯁꯤ ꯄꯥꯕꯨꯡꯒꯤ ꯋꯥ ꯌꯥꯝ ꯃꯥꯜꯂꯤ ꯄꯥꯕꯨꯡꯗꯣ ꯑꯩꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯖꯕꯗꯤ ꯅꯠꯇꯦ ꯑꯅꯤꯔꯛ ꯈꯛꯇꯅꯤ ꯑꯅꯤꯔꯛꯇꯨꯁꯨ ꯑꯃꯨꯛꯇꯤ ꯑꯦꯌꯥꯔꯄꯣꯔꯠꯇꯅꯤ ꯑꯃꯨꯛꯅ ꯄꯥꯕꯨꯡꯒꯤ ꯁꯪꯒꯥꯏꯗꯅꯤ ꯑꯗꯣ ꯄꯥꯕꯨꯡꯒꯤꯁꯤꯕꯨ ꯃꯥꯅ ꯗꯥꯏꯔꯦꯛ ꯊꯦꯡꯅꯕ ꯑꯩꯅ ꯏꯔꯤ ꯁꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯁꯤꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜ ꯑꯗꯣ ꯑꯩꯒꯤꯗꯨꯕꯨꯗꯤ ꯌꯥꯝ ꯁꯤꯝꯄꯜꯅꯤꯗ ꯑꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯒꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯥꯔꯊꯅ ꯊꯜꯂꯕ ꯋꯥꯔꯤ ꯃꯆꯥ ꯉꯥꯛꯇꯅꯦꯕ ꯑꯁꯤ ꯅꯠꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯤꯑꯕ ꯑꯩꯗꯤ ꯂꯣꯏ ꯄꯥꯔꯕꯅꯦ ꯑꯍꯤꯡꯒ ꯇꯨꯝ ꯄꯣꯟꯇꯦ ꯂꯥꯏꯔꯤꯛ ꯂꯩꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯥ ꯉꯁꯤ ꯋꯥꯔꯝꯃꯅꯤ ꯄꯨꯡ 1:30 ꯁꯨꯔꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯇꯥꯃꯤꯟꯅꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯎꯅꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯣꯐꯂꯥꯏꯟꯗ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯦꯁꯦꯖ ꯀꯃꯦꯟ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯑꯣꯊꯔꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯏꯕꯤꯔꯝꯃꯒ ꯊꯝꯕꯤꯔꯝꯕꯁꯤꯗ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯃꯛꯇ ꯑꯩꯈꯣꯏꯅ ꯇꯥꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯌꯨꯝꯗ ꯃꯥꯅ ꯁꯥꯎꯔꯒ ꯂꯥꯛꯑꯒꯁꯨ ꯃꯃꯥꯗꯨꯅ ꯀꯃꯥꯏꯅ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯩ ꯀꯥꯏꯗꯣ ꯆꯥꯛꯀꯗꯣ ꯑꯩꯈꯣꯏ ꯆꯥꯗꯕ ꯌꯥꯗꯦ ꯀꯥꯏꯅꯒ ꯆꯥꯔꯀꯥꯟꯗꯒ ꯑꯃꯗꯨꯅ ꯁꯥꯎꯔꯒ ꯆꯥꯕ ꯆꯥꯔꯣꯏꯒ ꯍꯥꯏꯔꯁꯨ ꯑꯣ ꯑꯗꯨꯗꯤ ꯇꯤꯐꯤꯟꯗ ꯍꯥꯞꯄꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯏꯠꯁ ꯑꯅꯗꯔ ꯋꯦ ꯑꯣꯐ ꯁꯞꯄꯣꯔꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏꯁꯤ ꯀꯥꯏꯗꯅꯕ ꯁꯤꯟꯕꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯚꯤꯅꯤꯡꯗ ꯂꯥꯏ ꯙꯨꯛ ꯊꯥꯕ ꯑꯗꯒꯤ ꯈꯣꯏꯔꯝꯕꯗ ꯈꯣꯡ ꯂꯧꯊꯣꯛꯄ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯆꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯅꯈꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯃꯄꯥꯟꯗ ꯂꯩꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯈꯔ ꯇꯧꯅꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯕꯗꯨ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯆꯠꯅꯩꯀꯣ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯅꯤꯡꯁꯤꯡꯕꯗꯨꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯏꯃꯥꯅ ꯀꯔꯝꯕꯅꯣ ꯈꯟꯒꯠꯄꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯃꯨꯛ ꯇꯧꯕꯤꯒꯅꯤ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯎꯅꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯌꯥꯝꯅꯁꯨ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ